Hello, welcome to NME TV Strat Talk. NME TV na sandok saba Strat Talk ki program da ngasi puduna lakchariba akhanaba guest ase khoi nauna aibagi lamda khong thangsalakdiba adugumlaba koigi author writer amakhakni mak masama kha koigi handaki 2023 gi May 3rd dagi thokiba Manipur gi conflict habatare masigi maramda koigi miyam da hena khanghanabagi damakta koigi one night that changed life hariba like asigi aiba Pervez Yumkhaibam ni mahak masaga unaduna mahana karigi damakta hariba koigi conflict sigi matangda koigi like oina iningakpagi wakalon fawrakiba mase miyamda khanganibagi kanungda kari cheliba ichel habri matangda ngasi khanana napa koigi lengshinura lebiriba Pervez Yumkhaibam NME gi makidigi ikakhumnabu chari. Thank you, thank you. Aina Pervesta hamada hangsaningbase ko Hoi, isa su yam naha ori ko hoi, hoi, hoi. naha ori ado first of all ko like shigi matangda yokshala chikan thai ko Hoi. ko handa se de ko ye isa gi self introduction habe tare ko isa se kari lamda yoibirabano ima ba gi mingna kai ko bi ba do hauze uzikna kari hotna bili ba sigi matangda kitang samna pathambi. Hoi, ahanmaktada lakpiriba sekhoi aduga midagi kangbu unna thagatpa phongdoksari loinana ingbiriba miyam khwaikibepo ikaikhumnaba loinana nolokpa amadi salam tobo uchari singna aigi mingse Pervez Musharraf Yumkhaibam kawe full name se ko aina lai sidadi only Pervez Yumkhaibam haida mention tawjare kaigin haidadi am sangman khagasu kanungai kano tawgadra haidana Pervez Yumkhaibam haidana mention tawjabane aigi leifamse aigi yumse asengbadi soradagini ko imphal kilometer 40 muk chatlaga leiba sora khundagini adubo aise chawrakpadi thawal wangkhemda chawre haidare ko ai narcha tawrakpadi aise yokpirakpa ai chawhalakpa ai lairlesu tamhanbirakpa aise CFO gi level dai si yokpirakpa haidaragadi kadaidagino hairagadi thawal wangkhemdagini maramdi aina aise yamna pingai matamdagi hauna ko aise yam pingai class 1 2 sumaina karingai matamdagi hauna aise boarding school dagumba sum thame aduna yumda leibagi sorada leibagi matamse phangawdaba aduga aina class 3 tamakpa timing se daisida aigi parents both father and mother both parents se ani se lekhidaba haidare ko masisu yam changwa wari moi kre masne tongana kono matang chaba mada wari tawrese asa lekhidabadagi aise aigi mama gi side ta mamu gi side ta lerakpane aduga aigi mama gi manaw nupi sing haidare ko mama ai mari mangane makhoi khudimakse aina loina mama haina kaure aigi ima mak oina leire aduga leiriba kaka singsu aina baba haina kauraga sumain tawdana adum makhoi gi marakta aise chawrakpani aduga mamu aniga makhoina aise yokpiraga sumaina CFO gi level da lakpane aduga aduna aigi childhood sidi childhood simadi aigi horakpham aigi isagi poknafam langdum sorada horakibra hairagadi no nate wangkhemdagi chawrakpani aduga adugi mathangda aise sum larik tamaba matungda ai hojikse isase graduation loisinjare ko aduga hojik law second year oidini ai hojik Delhi da law tawjari Okay, logi field da su changa hoi kwa hoi hoi hauro e neva ko hoi ado isa makse akoina sum tazaba matam da haba tare hoi ko hoi hoi Pervez sigi writer gi lam sida hai tare ko hoi hiba hoi gi lam sida changa chikan da kogi hoi ma kogi text editor or bagi pau so koi tazai ko yes yes media yes yes channel yes amada yes kogi yes editor or bagi pau hoi so hoi tazai but hoi adugi field da na kamain tawraga changa khiba ti su kitan thambi. yes masi jam interesting oiba part amane masina so aigi life ki changing oiba point amo oigadini ko kaigino hai targadi aigi aina aigi mamose ko aigi mamosiga mamosina aina mana tawriba thabuk khudimakse aina admire tawraga sum lakpa hai tare mana tawriba thabuk khudimakse aina loina tamjaningai oiba ko mana student counseling tawba natragana mana tawriba khudimak mana chatliba thoiba unariba khangna chanaba khudimak sidang sidai loina aina admire tawba yabo ngata oiba aduna TV aina desk editor as a desk editor oina work tawrame harise aina di as a desk editor amo oina ai isana di lawjade ai isana internship tawba oina haina lawjagadra lawbra haina adumaina oina su lawjai natragana mase aigi mamogi friend amo oigadoini media sigi mapuse ko aina work tawrame haiba media sigi mapuse mamo sigi friend ne aduna mamogi through dagini chatlisidi maru oina ko aduna
ꯃꯗꯨꯒꯤ ꯃꯇꯝꯗꯨꯗ ꯁꯨꯝ ꯑꯩ ꯗꯦꯛꯁ ꯏꯗꯤꯇꯔ ꯑꯣꯏꯅꯁꯨ ꯂꯧꯖꯗꯦ ꯑꯗꯨꯒ ꯑꯩ ꯖꯔꯅꯦꯂꯤꯁ ꯑꯃꯅꯦ ꯍꯥꯏꯅꯁꯨ ꯑꯩ ꯏꯁꯥꯅ ꯊꯥꯖꯗꯦ ꯀꯣ ꯑꯩ ꯃꯥꯃꯣꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯇꯦꯡ ꯇꯧꯕꯅꯦ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯆꯠꯂꯦ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯎꯁꯤ ꯁꯨꯝ ꯏꯕ ꯍꯧꯔꯛꯄꯗꯒꯤꯗꯤ ꯑꯩꯉꯣꯟꯗ ꯏꯟꯇꯔꯦꯁ ꯌꯥꯝꯅ ꯂꯩꯁꯜꯂꯛꯄ ꯑꯣꯏꯔꯦ ꯀꯣ ꯄꯥꯎꯁꯤ ꯏꯕ ꯃꯇꯝꯗ ꯄꯥꯎꯁꯦ ꯑꯍꯥꯟꯕ ꯃꯇꯝꯗꯤ ꯑꯩꯁꯨ ꯄꯥꯎ ꯏꯕꯁꯦ ꯍꯩꯔꯝꯗꯦ ꯀꯔꯝꯍꯥꯏꯅ ꯏꯒꯗꯧꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯉꯝꯗꯦ ꯄꯥꯎꯁꯦ ꯅ꯭ꯌꯨꯁꯄꯦꯄꯔꯁꯤꯡꯁꯦ ꯂꯦꯞꯇꯅ ꯄꯥꯕ ꯑꯃꯗꯤ ꯑꯩꯁꯦ ꯄꯥꯔꯦ ꯅꯨꯡꯇꯤꯒꯤ ꯄꯥꯔꯦ ꯅ꯭ꯌꯨꯁꯄꯦꯄꯔꯁꯦ ꯀꯣ ꯑꯗꯨꯒ ꯄꯥꯔꯀꯥꯟꯗ ꯅ꯭ꯌꯨꯁꯄꯦꯄꯔꯁꯤ ꯄꯥꯔꯀꯥꯟꯗ ꯃꯗꯩꯗꯨꯗ ꯑꯃꯨꯛꯀ ꯔꯤꯄꯣꯔꯇꯔꯅ ꯊꯥꯔꯛꯄ ꯄꯥꯎ ꯃꯈꯩꯁꯦ ꯑꯃꯨꯛꯀ ꯍꯜꯂꯒ ꯏꯊꯣꯛꯄꯒꯤ ꯍꯩꯅꯕꯤꯁꯦ ꯏꯁꯥ ꯏꯊꯟꯗ ꯃꯣꯔꯅꯤꯡꯗꯒꯤꯅ ꯏꯚꯤꯅꯤꯡ ꯐꯥꯎꯁꯦ ꯑꯩ ꯍꯥꯔꯠ ꯋꯥꯔꯛꯁꯦ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅꯃꯛ ꯊꯥꯗꯣꯛꯑꯒꯀꯣ ꯃꯇꯝꯗꯨꯗ ꯁꯦꯂꯔꯤ ꯐꯪꯕ ꯅꯠꯇꯦ ꯑꯗꯨꯝ ꯑꯩ ꯑꯦꯁ ꯑꯦ ꯏꯟꯇꯔꯟꯁꯤꯞ ꯍꯥꯏꯔꯤꯁꯦꯀꯣ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗꯀꯣ ꯑꯩ ꯃꯇꯦꯡ ꯇꯧꯕꯅꯦ ꯍꯥꯏꯅ ꯂꯧꯋꯦ ꯍꯥꯏꯖꯔꯤꯁꯦ ꯑꯗꯨꯅ ꯁꯦꯂꯔꯤ ꯑꯣꯏꯅ ꯂꯩꯖꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯣꯔꯅꯤꯡꯁꯤꯗ ꯍꯧꯒꯠꯂꯛꯄꯁꯤꯗꯒꯤ ꯍꯧꯅ ꯗꯦꯛꯁꯤꯗ ꯑꯗꯨꯝ ꯐꯝꯃꯒ ꯅ꯭ꯌꯨꯁꯄꯦꯄꯔꯁꯤꯗꯒꯤ ꯑꯗꯨꯒ ꯂꯥꯛꯏꯕ ꯄꯥꯎ ꯃꯌꯥꯝꯁꯤ ꯌꯦꯡꯉꯒ ꯑꯗꯨꯝ ꯏꯔꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯈꯖꯤꯛꯇꯪꯗꯒꯤ ꯑꯩꯁꯦ ꯁꯨꯝ ꯍꯩꯖꯔꯛꯄꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯁꯨꯝ ꯍꯩꯔꯛꯄꯗꯒꯤꯗꯤ ꯑꯗꯨꯝ ꯗꯦꯛꯁ ꯏꯗꯤꯇꯔ ꯍꯥꯏꯅ ꯑꯗꯨꯝ ꯃꯌꯥꯝꯅ ꯈꯔ ꯆꯠꯅꯈꯤꯕꯅꯤ ꯑꯗꯒꯤꯅꯤ ꯑꯗꯨꯝ ꯆꯦ ꯍꯣꯏꯅꯁꯨ ꯃꯌꯥꯝꯅ ꯗꯦꯛꯁ ꯏꯗꯤꯇꯔ ꯍꯥꯏꯅ ꯇꯥꯕꯤꯔꯤꯁꯦ ꯀꯣ ꯑꯗꯨꯃꯥꯏꯅ ꯄꯥꯎ ꯏꯕꯒꯤ ꯃꯔꯛꯁꯤꯃ ꯄꯥꯎ ꯏꯖꯔꯝꯃꯦ ꯆꯍꯤ 2 ꯑꯃ ꯄꯥꯎ ꯏꯖꯔꯝꯃꯦ ꯆꯍꯤ 2 ꯁꯝꯊꯤꯡ ꯑꯩꯈꯣꯏꯒꯤ ꯃꯦꯒꯤ ꯂꯥꯟ ꯑꯍꯨꯝꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯦ ꯑꯣꯏꯒꯗꯣꯏꯅꯦ ꯑꯩꯅ ꯄꯥꯎ ꯏꯔꯝꯕ ꯇꯥꯏꯃꯤꯡꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯒꯗꯣꯏꯅꯤꯁꯦ ꯑꯣꯀꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯎ ꯏꯕꯁꯨ ꯈꯤꯇꯪ ꯍꯥꯏꯗꯤ ꯏꯟꯇꯔꯟꯁꯤꯞꯀꯤ ꯇꯥꯏꯞꯇ ꯍꯣꯏ ꯍꯥꯏꯔꯒꯁꯨ ꯍꯣꯏ ꯍꯥꯏꯗꯤ ꯍꯣꯏ ꯍꯣꯏ ꯈꯤꯇꯪ ꯑꯗꯨꯗꯒꯤꯗꯤ ꯅꯣꯂꯦꯖ ꯈꯔꯗꯤ ꯍꯣꯏ ꯐꯪꯉꯛꯇꯣꯏꯅꯦꯕꯀꯣ ꯍꯣꯏ 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 ꯅꯣꯂꯦꯖꯁꯦ ꯐꯪꯉꯤ ꯑꯗꯨ 2023ꯒꯤ ꯃꯇꯝꯁꯨ ꯑꯣꯏꯌꯦꯅ ꯍꯣꯏ ꯍꯣꯏ ꯁꯥꯡ ꯍꯣꯏ ꯍꯥꯏꯕꯤꯔꯦꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯄꯥꯎ ꯏꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯑꯩꯈꯣꯏ ꯅꯨꯡꯇꯤꯒꯤ ꯃꯦ 3 ꯍꯣꯏ 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 ꯌꯦꯡꯂꯨꯔꯛꯏꯕ ꯃꯅꯤꯄꯨꯔ ꯀꯣꯟꯐ꯭ꯂꯤꯛꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯗꯨꯝ ꯍꯣꯏ ꯍꯣꯏ ꯂꯦꯞꯇꯅ ꯄꯥꯎꯁꯦ ꯑꯗꯨꯝ ꯐꯪꯗꯣꯏꯅꯦꯕꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯍꯣꯏ ꯁꯤꯁꯤꯗꯒꯤ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯦ 3 2023ꯒ ꯔꯤꯂꯦꯇꯦꯠ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯍꯣꯏ ꯍꯣꯏ ꯋꯥꯟ ꯅꯥꯏꯠ ꯗꯦꯠ ꯆꯦꯟꯖ ꯂꯥꯏꯐ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯋꯥꯔꯤꯁꯦ ꯏꯕꯒꯤ ꯖꯔꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯏ ꯁꯤꯒꯤ ꯐꯥꯎꯕꯒꯤ ꯖꯔꯅꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯍꯣꯏ ꯃꯁꯤꯁꯨ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯄꯥꯔꯠꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯄꯥꯔꯠꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯏꯕꯁꯤ ꯌꯥꯝꯅ ꯄꯥꯝꯖꯩ ꯁꯦꯡꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯩ ꯗꯦꯛꯁ ꯏꯗꯤꯇꯔ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯖꯔꯅꯦꯂꯤꯁ ꯑꯃꯒꯤ ꯇꯨꯡ ꯏꯟꯅꯔꯒ ꯄꯥꯎ ꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯑꯃꯨꯛ ꯐꯥꯎꯕ ꯑꯦꯝꯁꯨ ꯇꯧꯗ꯭ꯔꯤ ꯑꯗꯨꯒ ꯈꯜꯂꯨꯗꯦ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯁꯨ ꯏꯕꯁꯤꯗꯤ ꯑꯩꯒꯤ ꯃꯅꯨꯡꯗꯒꯤ ꯌꯥꯝꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯄꯥꯝꯖꯩꯌꯦꯕꯀꯣ ꯑꯩ ꯗꯥꯏꯔꯤ ꯏꯕꯒꯨꯝꯕ ꯏꯁꯥ ꯏꯊꯟꯗ ꯃꯔꯝ ꯏꯔꯩ ꯂꯩꯇꯅ ꯁꯦꯜꯐ ꯏꯟꯇ꯭ꯔꯣꯗꯛꯁꯟꯁꯦ ꯑꯗꯨꯝ ꯏꯕꯤ ꯁꯥꯟꯅꯕꯒꯨꯝꯕ ꯁꯤꯒꯨꯝꯕꯒꯤ ꯏꯕꯒꯤ ꯑꯄꯥꯝꯕꯁꯤꯗꯤ ꯏꯁꯥꯒꯤ ꯃꯅꯨꯡꯗ ꯂꯩꯖꯩ ꯑꯗꯨꯒ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯑꯩꯁꯦ ꯀꯩꯅꯣꯝꯃ ꯏꯒꯅꯤ ꯍꯥꯏꯕꯒꯤ ꯑꯄꯥꯝꯕꯗꯤ ꯑꯗꯨꯝ ꯂꯩꯈꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯀ꯭ꯂꯥꯁ 11 12ꯀꯤ ꯇꯥꯏꯃꯤꯡꯁꯤꯗꯩꯁꯤꯗ ꯑꯩꯅ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯆꯦꯔꯛꯀꯣ ꯑꯣꯀꯦ ꯑꯣꯀꯦ ꯑꯩꯅ A4 ꯁꯥꯏꯖ ꯄꯦꯄꯔꯁꯦ ꯕꯟꯗꯜ ꯑꯃꯁꯦ ꯂꯩꯔꯨꯒꯗꯣꯏꯅꯦꯕ ꯑꯗꯨꯒ ꯃꯦꯛꯁ ꯔꯥꯏꯇꯔ ꯄꯦꯟꯁꯦ ꯗꯖꯟ ꯑꯃꯒ ꯄꯨꯟꯅ ꯂꯩꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨ ꯋꯥꯠꯆꯞꯁꯤꯗ ꯐꯣꯇꯣ ꯑꯃ ꯏꯁꯇꯦꯇꯁꯁꯦ ꯊꯝꯒꯗꯣꯏꯅꯦꯕ ꯑꯦ ꯅ꯭ꯌꯨ ꯕꯤꯒꯤꯅꯤꯡ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯊꯝꯒꯗꯣꯏꯅꯦ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯍꯥꯏꯅꯤꯡꯉꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯅ ꯀꯩꯅꯣꯝꯃ ꯏꯔꯛꯀꯗꯣꯏꯅꯦꯅ ꯍꯥꯏꯕꯗꯨꯅꯦꯕ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯩꯅ ꯏꯒꯗꯣꯏꯁꯤ ꯀꯩꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯉꯣꯟꯗ ꯑꯥꯏꯗꯤꯌꯥꯗꯣ ꯂꯩꯇ꯭ꯔꯤꯕ ꯑꯩꯉꯣꯟꯗ ꯈꯪꯗ꯭ꯔꯤꯕ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯏꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯤ ꯁꯨꯝ ꯂꯥꯛꯑꯒ ꯂꯩꯈꯤꯕ ꯑꯗꯨꯒ ꯇꯟꯖꯥ ꯆꯥꯅꯅ ꯄꯥꯎ ꯏꯕꯔꯣꯝꯁꯤꯗ ꯆꯪꯈꯤꯕꯁꯤꯗꯩꯁꯤꯗ ꯄꯥꯎ ꯏꯕꯗ ꯆꯪꯈꯤꯕ ꯃꯇꯝꯁꯤꯗꯩꯗ ꯀꯣꯔꯦꯁꯄꯣꯟꯗꯦꯟꯁ ꯃꯌꯥꯝꯁꯤꯅ ꯅꯠꯇ꯭ꯔꯒꯅ ꯔꯤꯄꯣꯔꯇꯔ ꯃꯌꯥꯝꯁꯤꯗꯩꯅ ꯊꯥꯔꯛꯏꯕ ꯅ꯭ꯌꯨꯁ ꯃꯌꯥꯝꯁꯦ ꯃꯁꯤꯗꯩꯁꯤꯗ ꯃꯥꯏꯀꯩ 4-5ꯁꯤꯗꯩꯗ ꯂꯩꯔꯤꯕ ꯀꯦꯌꯣꯁ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯁꯤꯗꯩꯁꯤꯗ ꯊꯣꯛꯈ꯭ꯔꯤꯕ ꯂꯩꯈꯤꯗ꯭ꯔꯕ ꯃꯃꯥ ꯃꯆꯥ ꯀꯥꯏꯅꯈꯤꯕ ꯀꯣ ꯑꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯥꯏꯅꯈꯤꯕ ꯁꯦꯠꯅꯈꯤꯕ ꯌꯨꯝ ꯃꯩ ꯆꯥꯛꯈꯤꯕ ꯑꯃꯗꯤ ꯂꯥꯟꯖꯦꯟꯅꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯕꯅꯆꯤꯡꯕ ꯃꯁꯤꯒꯨꯝꯕ ꯄꯥꯎ ꯃꯌꯥꯝꯁꯦ ꯃꯁꯤꯅ ꯊꯃꯣꯏꯗ ꯍꯦꯟꯅ ꯁꯣꯛꯄ ꯑꯃꯁꯨ ꯑꯣꯏꯈꯤꯕꯀꯣ ꯃꯤ ꯈꯨꯗꯤꯡꯃꯛꯇꯁꯨ ꯁꯣꯛꯑꯝꯒꯅꯤ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯁꯨ ꯑꯩꯉꯣꯟꯗꯗꯤ ꯑꯩꯒꯤꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯕꯣꯠ ꯄꯦꯔꯦꯟꯁ ꯑꯅꯤꯃꯛ ꯂꯩꯈꯤꯗꯕꯒꯤ ꯑꯩꯉꯣꯟꯗ ꯆꯩꯊꯦꯡ ꯑꯃꯁꯨ ꯂꯩꯅ ꯃꯗꯨꯗꯁꯨ ꯍꯦꯟꯖꯟꯅ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯈꯤꯕ ꯍꯥꯏꯇꯥꯔꯦꯁꯦꯀꯣ ꯑꯗꯨꯗꯒꯤ ꯑꯩꯅ ꯂꯥꯏꯔꯤꯛꯁꯦ ꯏꯒꯦ ꯍꯥꯏꯅꯗꯤ ꯂꯥꯏꯔꯤꯛ ꯑꯃ ꯏꯒꯦ ꯍꯥꯏꯅꯗꯤ ꯈꯟꯈꯤꯗꯦ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯁꯤꯒꯤ ꯃꯔꯝꯁꯤꯗꯩꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕꯁꯤꯡꯗꯁꯨ ꯎꯍꯟꯒꯦ ꯈꯪꯍꯟꯒꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯐꯤꯜ ꯇꯧꯕ ꯑꯃ ꯂꯩꯈꯤꯕꯀꯣ ꯁꯤ ꯂꯩꯈꯤꯕꯁꯤꯗꯩꯁꯤꯗ ꯑꯩꯅ ꯄꯥꯎꯁꯦ ꯇꯣꯛꯂꯛꯑꯦ ꯀꯣ ꯑꯩ ꯇꯤꯚꯤꯁꯦ ꯑꯩꯒꯤ ꯀꯦꯔꯤꯌꯔꯗ ꯐꯣꯀꯁ ꯇꯧꯗ ꯌꯥꯗꯕꯗꯒꯤ ꯇꯤꯚꯤꯗ ꯏꯟꯚꯣꯜꯞ ꯇꯧꯗ꯭ꯔꯦ ꯇꯤꯚꯤꯗꯒꯤ ꯑꯩꯁꯦ ꯃꯇꯝ ꯈꯖꯤꯛꯇꯪ ꯀꯩꯅꯣ ꯇꯧꯗꯅ ꯇꯣꯛꯂꯛꯑꯦ ꯇꯣꯛꯂꯛꯑꯒ ꯑꯩ ꯗꯦꯜꯂꯤꯗ ꯑꯩ ꯀꯦꯔꯤꯌꯔ ꯃꯈꯥ ꯐꯣꯀꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯣꯌꯔ ꯂꯣꯒꯤꯗꯃꯛ ꯑꯃꯨꯛ ꯆꯠꯂꯦꯀꯣ ꯆꯠꯂꯀꯥꯟꯁꯤꯗꯩꯁꯤꯗ ꯑꯩꯅ ꯑꯥꯗ ꯀꯣꯂꯦꯖꯇ ꯂꯩꯕ ꯃꯇꯝꯁꯤꯗꯩꯁꯤꯗ ꯀꯣꯂꯦꯖꯇꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯀꯂꯤꯛꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯑꯣꯖꯥꯁꯤꯡꯁꯤꯅ ꯃꯅꯤꯄꯨꯔꯗꯩꯅꯦꯅ ꯑꯩꯁꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗꯩꯁꯤꯗ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯀꯣꯏꯁꯟꯁꯦ ꯍꯪꯉꯦꯕ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯁꯦ ꯀꯔꯤꯅꯣ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯅ ꯀꯣꯏꯁꯟꯁꯦ ꯃꯈꯟ ꯍꯪꯉꯦꯕ ꯑꯩꯅ ꯑꯟꯁꯔ ꯄꯤꯕꯁꯤꯗꯩꯁꯤꯗ ꯑꯟꯁꯔꯁꯦ ꯋꯥꯟ ꯇꯥꯏꯝꯗ ꯑꯟꯁꯔ ꯄꯤꯕ ꯌꯥꯕ ꯑꯟꯁꯔ ꯅꯠꯇꯦꯕ ꯃꯁꯤꯗ ꯊꯣꯛꯏꯁꯦ ꯏꯔꯥꯏ ꯂꯥꯏꯕ ꯊꯧꯗꯣꯛ ꯑꯃ ꯅꯠꯇꯦꯕ ꯃꯁꯤ ꯊꯣꯛꯏꯁꯦ ꯏꯃꯨꯡ ꯑꯃ ꯑꯍꯟ ꯑꯃꯒ ꯑꯉꯥꯡ ꯑꯃꯒ ꯈꯠꯅꯕ ꯊꯧꯗꯣꯛ ꯅꯠꯇꯦꯕ ꯃꯁꯤꯗꯩꯗ ꯊꯣꯛꯏꯕ ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯆꯥꯎꯈ꯭ꯔꯕ ꯃꯅꯨꯡꯁꯤꯗꯩꯁꯤꯗ ꯄꯣꯂꯤꯇꯤꯀꯦꯜ ꯕꯥꯏꯁ ꯑꯆꯧꯕ ꯑꯃ ꯂꯩꯕ ꯄꯣꯠ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯑꯟꯁꯔ ꯄꯤꯕ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯑꯣꯏꯕꯅꯤꯅ ꯑꯟꯁꯔ ꯄꯤꯕꯁꯦ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ
ꯑꯗꯩꯗꯤ ꯑꯩꯅ ꯈꯟꯈ꯭ꯔꯤꯁꯦ ꯑꯩꯅ ꯏꯔꯒ ꯃꯈꯣꯏꯗꯁꯨ ꯈꯪꯍꯟꯒꯅꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯋꯥꯈꯜ ꯃꯆꯥ ꯑꯃꯗꯤ ꯂꯥꯛꯄ ꯍꯧꯈ꯭ꯔꯦꯕ ꯑꯗꯨꯗꯒꯤ ꯍꯧꯕꯗꯒꯤ ꯑꯩꯅ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯑꯣꯜꯔꯦꯗꯤ ꯂꯩꯈ꯭ꯔꯤꯕ ꯅꯣꯂꯦꯖ ꯃꯌꯥꯝꯁꯤꯗꯒꯤ ꯍꯧꯔꯒ ꯑꯩꯅ ꯏꯕꯁꯤ ꯈꯔ ꯈꯔ ꯁꯨꯝ ꯃꯇꯦꯛ ꯏꯕ ꯍꯧꯖꯔꯛꯄꯅꯦꯕ ꯋꯥꯔꯤꯁꯦ ꯂꯥꯏꯔꯤꯛꯁꯦ ꯀꯩꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯃꯁꯤ ꯂꯥꯏꯔꯤꯛꯁꯦ ꯔꯤꯌꯦꯜ ꯂꯥꯏꯐ ꯏꯚꯦꯟꯇ ꯕꯦꯁ ꯇꯧꯕ ꯑꯣꯏꯒꯗꯣꯏꯅꯦꯕ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯗꯩꯁꯤꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯗꯦꯠ ꯇꯥꯏꯃꯤꯡ ꯀꯣ ꯑꯗꯨꯒ ꯃꯐꯝꯅꯆꯤꯡꯕ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅꯃꯛ ꯔꯤꯌꯦꯜ ꯂꯥꯏꯐ ꯏꯚꯦꯟꯇ ꯕꯦꯁ ꯇꯧꯕ ꯑꯣꯏꯒꯗꯣꯏꯅꯤ ꯑꯗꯨꯒ ꯀꯦꯔꯦꯛꯇꯔ ꯈꯔꯁꯤꯗꯤ ꯐꯤꯛꯁꯅꯦꯜ ꯑꯣꯏꯒꯗꯣꯏꯅꯤ ꯐꯤꯛꯁꯟ ꯑꯣꯏꯒꯗꯣꯏꯅꯦꯕꯀꯣ ꯀꯦꯔꯦꯛꯇꯔ ꯈꯔ ꯑꯩꯅ ꯍꯥꯞꯆꯔꯤꯕ ꯀꯦꯔꯦꯛꯇꯔꯁꯤꯡꯁꯤꯗꯤ ꯐꯤꯛꯁꯅꯦꯜ ꯑꯣꯏꯒꯗꯣꯏꯅꯦꯕ ꯑꯗꯨꯒ ꯃꯁꯤꯃꯛ ꯄꯥꯕ ꯃꯇꯝꯗ ꯏꯅꯐ ꯑꯣꯏꯔꯅꯤ ꯈꯪꯉꯅꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈ꯭ꯔꯤꯁꯤ ꯀꯔꯤꯅꯣ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈ꯭ꯔꯤꯕꯁꯤꯗꯩꯁꯤꯗ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯕ ꯃꯤ ꯑꯃꯅ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯂꯥꯟꯖꯦꯟꯅꯕ ꯃꯤ ꯑꯃꯅ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ ꯂꯥꯟꯖꯦꯟꯅꯕ ꯃꯤ ꯅꯠꯇ꯭ꯔꯒꯁꯨ ꯃꯅꯤꯄꯨꯔꯗ ꯂꯩꯅ ꯃꯅꯤꯄꯨꯔꯒꯤ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯂꯩꯔꯤꯕ ꯃꯤ ꯑꯃꯃꯝꯅ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯂꯥꯏꯔꯤꯛꯁꯤ ꯄꯥꯕ ꯃꯇꯝꯗ ꯃꯦꯁꯦꯖꯇꯨꯃ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯅ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯂꯥꯏꯔꯤꯛꯁꯤ ꯏꯕ ꯍꯧꯖꯔꯛꯈꯤꯕꯅꯤ ꯑꯗꯣ ꯂꯥꯏꯔꯤꯛꯁꯤ ꯏꯕ ꯃꯇꯝꯗ ꯑꯩꯅ ꯁꯦꯡꯅ ꯄꯦꯄꯔꯗ ꯏꯔꯛꯈꯤꯕ꯭ꯔꯥ ꯍꯥꯏꯔꯒꯗꯤ ꯅꯠꯇꯦ ꯑꯩ ꯂꯥꯏꯔꯤꯛꯁꯦ ꯍꯥꯟꯅ ꯑꯩꯒꯤ ꯐꯣꯟꯒꯤ ꯅꯣꯠꯁꯇꯒꯤ ꯏꯕ ꯍꯧꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯁꯦꯡꯅ ꯑꯩꯒꯤ ꯐꯣꯟꯁꯤꯒꯤ ꯅꯣꯠꯁꯤꯗꯩꯗ ꯑꯩꯅ ꯀꯣꯂꯦꯖ ꯆꯠꯄ ꯃꯇꯝꯁꯤꯗ ꯀꯣꯂꯦꯖꯀꯤ ꯕꯁꯁꯤꯗ ꯐꯝꯅ ꯑꯩꯒꯤ ꯅꯣꯠꯁꯤꯗ ꯏꯕ ꯍꯧꯔꯦ ꯅꯣꯠꯁꯤꯗ ꯁꯨꯝ ꯏꯌꯦꯕ ꯆꯠꯅ ꯅꯣꯠꯁꯤꯗ ꯏꯕ ꯑꯩꯒꯤ ꯀꯣꯂꯦꯖꯀꯤ ꯕ꯭ꯔꯦꯛ ꯃꯇꯝꯗ ꯅꯣꯠꯁꯇ ꯑꯗꯨꯝ ꯏꯁꯟꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯕ꯭ꯔꯦꯛ ꯇꯥꯏꯃꯤꯡꯒꯨꯝꯕ ꯑꯗꯒꯤ ꯂꯟꯁ ꯇꯥꯏꯃꯤꯡꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯤꯗꯩꯁꯤꯗ ꯅꯣꯠꯁꯤꯗꯩꯗ ꯑꯩꯒꯤ ꯋꯥꯈꯟꯗ ꯍꯦꯛ ꯂꯥꯛꯄꯁꯤꯡꯁꯦ ꯑꯗꯨꯝ ꯅꯣꯠꯁꯇ ꯏꯁꯜꯂ ꯁꯨꯝ ꯊꯝꯕ ꯂꯥꯁꯇ ꯃꯄꯨꯡ ꯐꯥꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯄꯨꯊꯣꯛꯆꯔꯛꯄꯅꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩ ꯑꯃꯨꯛꯀ ꯑꯩꯈꯣꯏꯒꯤ ISBNꯒꯤꯗꯃꯛꯇꯁꯨ ꯀꯣ ꯃꯌꯥꯝꯅꯁꯨ ꯈꯪꯉꯅꯤ ꯆꯦ ꯍꯣꯏꯅꯁꯨ ꯍꯦꯟꯅ ꯈꯪꯉꯅꯤ ꯃꯁꯤꯒꯤ ꯃꯅꯤꯡꯗ ꯌꯥꯎꯔꯤꯕ ꯕꯥꯔꯀꯣꯗꯁꯦ ꯁꯤ ISBNꯁꯦ ꯃꯁꯤꯒ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯃꯁꯤ ISBNꯒꯤꯗꯃꯛꯇꯁꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯖꯔꯦ ꯏꯕ ꯍꯦꯛ ꯂꯣꯏꯕꯒ ꯀꯣ ISBNꯒꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯃꯇꯝꯗꯁꯨ ISBNꯁꯦ ꯑꯩ ꯃꯟ ꯑꯃꯒꯨꯝꯕ ꯉꯥꯏꯔꯀꯥꯟꯗ ꯑꯦꯄ꯭ꯔꯨꯞ ꯇꯧꯕꯤꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯦꯜꯐ ꯄꯕ꯭ꯂꯤꯁ ꯇꯧꯕ ꯌꯥꯔꯦ ꯍꯥꯏꯕꯗꯨꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯖꯔꯅꯤꯁꯦ ꯂꯥꯏꯔꯤꯛꯁꯤꯃꯒꯤ ꯖꯔꯅꯤꯁꯤꯃꯗꯤ ꯁꯨꯃꯥꯏꯅ ꯂꯥꯛꯈꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯦ ꯎꯝ ꯎꯝ 128 ꯄꯦꯖꯅꯦꯕꯀꯣ ꯌꯦꯁ ꯌꯦꯁ ꯁꯤꯒꯤ ꯄꯦꯖꯁꯦ ꯑꯩꯈꯣꯏ ꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯍꯧꯔꯛꯄꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖ ꯌꯦꯁ ꯀꯥꯕꯒꯤ ꯑꯩꯈꯣꯏ ꯖꯔꯅꯤꯗ ꯍꯣꯏ ꯐꯣꯟꯗ ꯀꯩꯗ ꯏꯕ ꯍꯧꯔꯛꯈꯤꯕꯅꯦ ꯍꯣꯏ ꯍꯥꯏꯕꯤꯀꯣ ꯍꯣꯏ ꯍꯣꯏ ꯆꯥꯎꯔꯥꯛꯅ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯁꯦ 128 ꯄꯦꯖ ꯄꯥꯜꯂꯤꯕ ꯂꯥꯏꯔꯤꯛꯁꯦ ꯎꯝ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯛꯄꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯎꯝ ꯗ꯭ꯌꯨꯔꯦꯁꯟꯁꯦ ꯀꯌꯥꯃꯨꯛꯀꯗꯤ ꯆꯪꯈꯤꯒꯦ ꯑꯣꯀꯦ ꯗ꯭ꯌꯨꯔꯦꯁꯟꯁꯦ 1 year ꯆꯪꯉꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯦꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯍꯥꯔꯠ ꯋꯥꯔꯛꯁꯦ ꯂꯥꯏꯔꯤꯛ ꯏꯕ ꯃꯤ ꯑꯃꯅ ꯈꯪꯒꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯁꯦ ꯏꯗꯕ ꯃꯤ ꯑꯃꯅꯗꯤ ꯈꯪꯉꯣꯏꯀꯣ ꯂꯥꯏꯔꯤꯛ ꯏꯕ ꯃꯤ ꯑꯃꯅꯗꯤ ꯑꯩꯅ ꯈꯖꯤꯛꯇꯪ ꯍꯥꯏꯕ ꯃꯇꯝꯗ ꯍꯦꯟꯅ ꯈꯪꯒꯅꯤ ꯑꯣꯊꯔ ꯑꯃꯅ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯑꯣꯊꯔ ꯑꯃꯅ ꯚ꯭ꯌꯨ ꯇꯧꯕ ꯌꯦꯡꯕꯤꯕ ꯇꯥꯔꯒꯗꯤ ꯑꯣꯊꯔ ꯑꯃꯅ ꯈꯪꯒꯅꯤꯀꯣ ꯂꯥꯏꯔꯤꯛ ꯑꯃꯁꯤꯗꯩꯁꯤꯗ ꯇꯣꯄꯤꯛ ꯋꯥꯏꯁ ꯏꯔꯛꯄ ꯌꯥꯏꯀꯣ ꯃꯊꯪ ꯋꯥꯔꯤꯁꯤꯗ ꯏꯔꯛꯄ ꯌꯥꯏ ꯑꯗꯨ ꯇꯥꯔꯒꯁꯨ ꯋꯥꯔꯤꯁꯦ ꯁꯝꯖꯟꯅꯍꯟꯕꯗꯨꯒꯗꯨꯁꯦ ꯀꯔꯝꯍꯥꯏꯅꯅꯣ ꯍꯥꯏꯕꯁꯤꯃꯁꯨ ꯑꯔꯨꯕ ꯄꯥꯔꯠ ꯑꯃ ꯑꯣꯏꯒꯗꯣꯏꯅꯦꯕꯀꯣ ꯋꯥꯔꯤꯁꯦ ꯏꯕ ꯂꯣꯏꯔꯦ ꯍꯥꯏꯗꯅ A4 ꯁꯥꯏꯖ ꯄꯦꯄꯔ ꯑꯃꯗ ꯄꯨꯊꯣꯛꯑꯒ ꯍꯦꯛꯇ ꯄ꯭ꯔꯤꯟ ꯑꯥꯎꯠ ꯇꯧꯊꯣꯛꯄ ꯌꯥꯗꯦꯕ ꯃꯁꯤꯗꯩꯁꯤꯗ ꯃꯥꯔꯖꯤꯅꯦꯂꯥꯏꯁ ꯇꯧꯕ ꯍꯥꯏꯗꯅ ꯃꯥꯔꯖꯤꯟ ꯁꯦꯝꯕ ꯍꯥꯏꯗꯅ ꯑꯃꯁꯨ ꯂꯩꯔꯤꯀꯣ ꯃꯥꯔꯖꯤꯟ ꯁꯦꯝꯕ ꯈꯛꯇ ꯅꯠꯇꯅ ꯂꯥꯏꯔꯤꯛꯁꯤ ꯏꯕ ꯂꯣꯏꯔꯀꯥꯟꯗ ꯂꯥꯏꯔꯤꯛꯀꯤ ꯀꯕꯔꯁꯤꯅ ꯐꯥꯔꯁ ꯏꯟꯇꯔꯦꯛꯁꯟ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁ ꯑꯣꯏꯒꯗꯣꯏꯅꯦꯕꯀꯣ ꯃꯁꯤꯗꯩꯁꯤꯗ ꯂꯥꯏꯔꯤꯛꯀꯤ ꯀꯣꯕꯔꯁꯤꯅ ꯑꯍꯥꯟꯕ ꯎꯕ ꯃꯇꯝꯁꯤꯗꯩꯗ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯦꯇ꯭ꯔꯦꯛꯇꯤꯞ ꯑꯣꯏꯍꯟꯕꯁꯦ ꯂꯥꯏꯔꯤꯛꯀꯤ ꯀꯕꯔꯁꯤ ꯀꯔꯝꯍꯥꯏꯅ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯕꯁꯤ ꯈꯟꯕ ꯃꯇꯝꯁꯤꯗꯩꯁꯤꯗꯁꯨ ꯃꯁꯤ ꯃꯃꯥꯡꯒꯤ ꯄꯦꯖꯁꯤ ꯑꯃꯈꯛ ꯈꯟꯕꯗ ꯑꯩ 7 days ꯍꯦꯟꯅ ꯆꯪꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯒꯤ ꯄꯦꯖꯁꯤ ꯀꯔꯝꯍꯥꯏꯅ ꯑꯣꯏꯍꯟꯁꯤꯅꯣ ꯍꯥꯏꯅ ꯈꯟꯕ ꯃꯇꯝꯗ ꯄꯤꯛꯆꯔꯥꯏꯖꯦꯁꯟ ꯄꯤꯛꯆꯔꯥꯏꯖꯦꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯏꯊꯣꯛꯄꯁꯦꯀꯣ ꯃꯁꯤ ꯈꯛꯇꯪ ꯑꯣꯏꯍꯟꯕ ꯃꯇꯝꯗ ꯃꯁꯤꯁꯦ ꯑꯩꯅ ꯔꯤꯌꯦꯜ ꯑꯣꯏꯍꯟꯁꯤꯅ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯕꯨ ꯔꯤꯌꯦꯜꯁꯦ ꯑꯩꯅ ꯊꯃꯣꯏ ꯁꯣꯛꯄ ꯍꯦꯟꯃꯟꯈꯤꯕꯅ ꯍꯥꯏꯇꯥꯔꯦ ꯔꯤꯌꯦꯜꯁꯤꯃꯛꯇꯤ ꯍꯥꯞꯄꯔꯣꯏꯒꯦ ꯑꯩ ꯀꯥꯔꯇꯨꯟ ꯑꯣꯏꯅ ꯍꯥꯞꯀꯦ ꯍꯥꯏꯗꯅ ꯀꯥꯔꯇꯨꯟ ꯀꯦꯔꯦꯛꯇꯔ ꯑꯃ ꯑꯣꯏꯅ ꯍꯥꯞꯆꯕꯅꯤ ꯃꯁꯤ ꯔꯤꯌꯦꯜ ꯍꯥꯞꯄꯒꯁꯨ ꯌꯥꯗꯤ ꯌꯥꯕꯅꯤ ꯑꯗꯨ ꯇꯥꯔꯒꯁꯨ ꯑꯩꯅ ꯀꯥꯔꯇꯨꯟ ꯀꯦꯔꯦꯛꯇꯔ ꯑꯃꯗ ꯑꯣꯏꯅ ꯍꯥꯞꯄꯅꯤ ꯃꯁꯤꯒꯤꯁꯤ ꯔꯤꯌꯦꯜ ꯐꯣꯇꯣ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯂꯩꯗꯤ ꯂꯩ ꯀꯣ ꯃꯗꯣ ꯀꯥꯔꯇꯨꯟꯗꯣ ꯑꯩꯅ ꯑꯣꯟꯊꯣꯛꯆꯔꯛꯄꯅꯤ ꯑꯗꯨ ꯈꯛꯇ ꯅꯠꯇꯅ ꯂꯥꯏꯔꯤꯛꯁꯤ ꯑꯃ ꯅꯝꯕ ꯃꯇꯝꯗ ꯁ꯭ꯄꯥꯏꯟ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯁꯤꯗꯩꯁꯤꯗ ꯃꯅꯤꯡꯒꯤ ꯁꯤꯒꯤ ꯚꯣꯂ꯭ꯌꯨꯝ ꯍꯥꯏꯗꯅꯁꯨ ꯃꯌꯥꯝ ꯍꯥꯏꯅꯩꯗꯅꯀꯣ ꯁꯤꯒꯤꯁꯤ ꯁ꯭ꯄꯥꯏꯟ ꯀꯧꯏ ꯁ꯭ꯄꯥꯏꯟꯁꯤꯗ ꯁꯦꯝꯕ ꯃꯇꯝꯗ ꯃꯁꯤꯁꯨ ꯁꯦꯝꯕꯁꯤ ꯌꯥꯝꯅ ꯋꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯅꯤꯡꯗ ꯂꯥꯏꯔꯤꯛꯀꯤ ꯃꯅꯤꯡꯁꯤꯗꯩꯁꯤꯗꯁꯨ ꯃꯌꯥꯝꯅ ꯑꯩꯅ ꯁꯨꯝ ꯑꯈꯪ ꯑꯍꯩ ꯈꯔꯗ ꯁꯨꯝ ꯍꯪꯉꯨꯕ ꯃꯇꯝꯗ ꯂꯥꯏꯔꯤꯛꯀꯤ ꯃꯅꯤꯡꯗꯗꯤ ꯅꯍꯥꯛꯀꯤ ꯐꯣꯇꯣ ꯑꯃ ꯁꯤꯗꯩꯗ ꯍꯥꯞꯄꯣ ꯑꯗꯨꯒ ꯏꯟꯇ꯭ꯔꯗꯛꯁꯟ ꯑꯃ ꯁꯨꯃꯥꯏꯅ ꯍꯥꯞꯄꯣ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯑꯦ ꯀꯣ ꯑꯗꯩꯗꯨꯗ ꯑꯩꯒꯤ ꯏꯟꯇ꯭ꯔꯗꯛꯁꯟ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯑꯩꯒꯤ ꯐꯣꯇꯣ ꯍꯥꯞꯄꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯣꯛꯅꯤꯡꯕ ꯀꯩꯁꯨ ꯑꯄꯥꯝꯕ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯑꯩꯒꯤ ꯑꯄꯥꯝꯕꯁꯦ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯏꯔꯝꯗꯝ ꯆꯥꯛꯑꯒ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯁꯦ ꯃꯌꯥꯝꯗ ꯃꯁꯛ ꯈꯪꯍꯟꯕꯗꯨꯅꯦ ꯑꯩꯒꯤ ꯑꯄꯥꯝꯕꯁꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯃꯔꯨꯑꯣꯏꯅ ꯏꯪꯂꯤꯁꯇꯁꯨ ꯂꯥꯏꯔꯤꯛꯁꯦ ꯏꯖꯔꯤꯁꯦ ꯀꯣ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯅꯤꯡꯗ ꯌꯥꯎꯔꯤꯁꯤ ꯑꯕꯥꯎꯠ ꯃꯅꯤꯄꯨꯔ ꯑꯣꯏꯒꯗꯣꯏꯅꯦꯕ ꯃꯁꯤꯒꯤ ꯃꯅꯤꯡꯗ ꯌꯥꯎꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯝꯂꯞꯅꯁꯦ ꯑꯩ ꯁꯝꯂꯞꯅ ꯃꯇꯦꯛ ꯉꯥꯛꯇꯪ ꯂꯧꯖꯒꯦꯀꯣ ꯃꯁꯤꯗꯩꯁꯤꯗ ꯄꯦꯔꯥꯒ꯭ꯔꯥꯐ ꯃꯇꯦꯛꯁꯤꯗ ꯌꯥꯎꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯖꯣꯏꯟ ꯐꯦꯃꯤꯂꯤ ꯑꯃ ꯂꯩꯕ ꯇꯥꯔꯒꯗꯤ ꯖꯣꯏꯟ ꯐꯦꯃꯤꯂꯤꯁꯤꯗꯩꯁꯤꯗ ꯃꯤ 10 ꯑꯃ ꯂꯩꯕ ꯌꯥꯏꯀꯣ ꯐꯦꯃꯤꯂꯤ ꯑꯃꯗ ꯖꯣꯏꯟ ꯐꯦꯃꯤꯂꯤ ꯑꯃ ꯂꯩꯕ ꯇꯥꯔꯒꯗꯤ ꯐꯦꯃꯤꯂꯤꯁꯤꯗꯩꯁꯤꯗ ꯅꯨꯡꯉꯥꯏꯅꯗꯕ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯍꯥꯏꯕꯁꯤ ꯊꯣꯛꯄ ꯇꯥꯕꯅꯤ ꯃꯁꯤ ꯃꯍꯧꯁꯥꯅꯤ ꯍꯧꯅꯁꯥꯅꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯅꯤꯄꯨꯔꯁꯤꯗꯩꯁꯤꯗ ꯑꯦꯕ꯭ꯔꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯦ
market place share tawrga leminari language share tawrga leminari as a family oina leminari neba nuaina daba ningai sangdana ba haibasi di family ama oina thoknabani masidai sida tongana politically oina puthoga masidai sida tongana lana sathanna ba khonabasi di aran bani adumak nate haibadu makh maningi aina about manipur sidai sida hapsabani maningi sidai sida ko adu maningi sidai sida ai photo nadragana ai introduction nadragana ai isa ithanda thagat hona ba hotna ba ya tanja phanghodabra haidga di nate ado ai isana neglect tawthokpani haitare isana reject tawthokpani madubituma adumai tawbne aduga lyric se phongmada chahi amamukti change sengna ko answer se chahi amamukti changfre lyric se ina ba hotna ba loisanna ba hotna rakpa matamda aduga lyric se loisu loidri volume se masi first part hoi first part ne koi to begin to do yes 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 adum koi gi sigi like she phongba matam da have tare ko hoi koi like phongwa simak to bu arai me thabak ti natte hoi 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 adubu hari pasi oina ba honarakpa matam da koi mating ga pangbirakhiba kanana koi isigi journey shida have tare ko yes ki chatminarakiba mating pangbirakhiba dus kitang thambi thank you jene hangberi question se masi question se jene hangwa matamda ingon yamna emotion oy ko yamna emotional oy hegino hai taragadi masi gi like si fogi level sidai aina sumaina pai bangam fogi level sidai lakpa sina lak number honar pa kanda ingon yamna wana thoki hai tare ko karigino hai taragadi aina manipur gi publication housing sidai sida printing housing sida chatlaga ai se loina haibetang chawrapa ma yengjaroi chaloba matamda aina effort to bangam da amount ngata oirame hai tare loina maksida ko ai si student ne ai work tawraga leiba salary oiba employed oiba mi amana chade student ni na satra amana lare ama phong pa haibasi paisa achobo paisa ama lakadoine ai isai thandagi fees thina bo hotna bo matamda phoba awaba ma oijari hai tare ko adugi sigi mathak sida lare sima irabani na aina phongning aba irabani na mayamda uthokning ba mayamda pahanning ba message si mayamda spread tawning ba mayamda yawhanning mani na lare se phongna bo hotna ba damangta aina manipur leriba printing house sing se loina chatlaga aina charge kyam changa da buno amount kyam oige da buno haibena ching bese loina chatlaga hangma matamda aina effort to banga moi da bai amount ngata loina mo oirak pai tare ko aduna aina delhi da lere ko ebani na delhi da aina ada printing house amanda call tawre aige hana khoi sum xerox copy gumba tongna bai tare college ki ko adum ade printing house ama call tawu matamda man haire copy among gi paisa khakta loke atai hen ba paisa amta loroi manipur da hango matamda handling charge printing charge adu charge me ama include tawsan bire ko do adali mapanda de printing charge to khatang loge dan haibire copy among gi printing charge loge an haire adu matamda de aina aigi mamai manopi ko mamai hek makha mamai manopi aina de mama kore dan ko lekhi tama mama ki manopi machan pi oiga deni ko ai mama manopi da haire mama sumai tawdana ai lari ama phonge sumai na khali adu mama paisa khitang darkar oi an hai matumda kaya nopi ge haire mama na pira aga dumai tawraga aina lari se mapanda namaga mapandagi namaga amuka halaga post amuka thare thara kanda manipur da halaga amu chai thura isi sumai na oiga deni ba okay sumai na wa like she oina mo hana hoi hoi da thengnare ba struggle hai hoi tare ko hoi siam tina akhugi tabada hoi emotional hoi dikitang gi hoi oi hoi hoi but adubo mathang da aina lak chaning base sigi lai shida akhugi iriba wari hai tare ko sida so akhugi mama ga macha ga kaina ba ki hoi tari hoi shida hoi so men oina page oi ko akhugi character gi ming se koina panjadra ga so hoi hoi cha hoi se akhugi school thengna school hala matunda sana ba chat kharga hoi hoi akhugi hoi maniba conflict akhugi crisis da thogla hoi hoi dagi mama ni sa kaina ki ba gumbo mamaga machaga mangna yeah, kiba ko okay, okay. thiba Sige, khangna matang so mangna kita kiba ko samla pa tare ko. Loina okay bak tinat tabra. hoi hoi Di hoi loina bak hire ga di amu bigi pading na lera makitang interest ay budo hoi hoi wari hoi hido kita di mu interest mangi basu ya ba. chumai 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 Kitang samla pa tare. chumai ade wari si sumai tawbane ko samlapna har kanda torbungom thangma saidom sidai sida mainly aina base tawbane ko torbungom thangma sai sida torbung hai si so ahan be effect tawba mafam mo oiga doine ba ko maikai mari manga sidai sida gi manung sidai torbung hai si so ahan be effect tawba mafam mo oiga doine torbung hai ba mafam sigi dagi horka doine ba wari se aduna mama sigi maming si ibe cha kawe ko ibe cha kawe ibe cha hari banu pi siga mama siga macanu pasina ege ming si dum mention tawjarage ko rahul kawe macanu pasi chahi 23 khatang suba da ngai rahul ko lai si chene de pabi rebeni na khangani ko rahul kawe rahul siga mama siga macha siga rahul sina school halakpaga ko normal day normal mayam na normal casually lenari ba sumaina ni ko school halaga magi school bag si magi school uniform si hongtu amaga school gi bag si thana maga mana sana ba chen thokhi bo timing oiga dine 3:45 to timing swai gi oidene sai timing si dagi ne ba horka doi timing si maru oina rally ga la kholaga horki ba timing si swai dane ba thokhi ba hoki ba timing si aduna sigi timing si de mana sana ba chen thokhi ba timing oiga deba manung si dagi mama sina ibungo
ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯍꯟꯖꯤꯜꯂꯛꯎ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯍꯥꯏꯍꯧꯕꯒꯤ ꯁꯨꯃꯥꯏꯅ ꯍꯥꯏꯈꯤꯕ ꯑꯃ ꯑꯣꯏꯔꯗꯤ ꯑꯉꯥꯡꯁꯤꯅ ꯆꯦꯟꯅ ꯍꯣꯏ ꯏꯃꯥꯅ ꯈꯨꯝꯃꯝꯕ ꯑꯣꯏꯒꯗꯣꯏꯅꯦ ꯊꯣꯛꯈꯤꯕꯒ ꯉꯥꯏꯇꯪ ꯂꯩꯔꯒ ꯀꯣꯟꯐ꯭ꯂꯤꯛꯁꯤ ꯍꯧꯔꯛꯀꯗꯣꯏꯅꯦꯕ ꯌꯨꯝ ꯃꯩ ꯆꯥꯛꯄ ꯃꯤ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕ ꯃꯌꯥꯝ ꯂꯥꯟꯖꯦꯟꯅꯕ ꯁꯨꯃꯥꯏꯅ ꯍꯧꯔꯛꯀꯗꯣꯏꯅꯦꯕ ꯍꯧꯔꯛꯑꯕꯅꯤꯅ ꯃꯃꯥꯁꯤꯅ ꯃꯆꯥꯁꯤ ꯊꯤꯅꯕ ꯆꯦꯟꯊꯣꯔꯛꯀꯗꯣꯏꯅꯦꯕ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯏꯀꯩ ꯃꯔꯤ ꯃꯉꯥꯁꯤ ꯆꯦꯜꯂꯒ ꯊꯤꯔꯛꯄ ꯃꯇꯝꯗ ꯊꯤꯕ ꯐꯪꯉꯛꯑꯣꯏꯒꯗꯣꯏꯅꯦꯕ ꯐꯪꯉꯛꯇ꯭ꯔꯒꯗꯤ ꯃꯃꯥ ꯑꯃꯒꯤ ꯊꯃꯣꯏꯗ ꯀꯌꯥꯝ ꯐꯥꯎꯔꯝꯒꯅꯤ ꯇꯥꯕ ꯃꯇꯝꯗ ꯅꯠꯇ꯭ꯔꯒꯅ ꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯋꯦ ꯑꯁꯦꯡꯕ ꯊꯣꯛꯈ꯭ꯔꯕ ꯑꯣꯏꯅ ꯈꯜꯂꯤ ꯀꯣ ꯑꯗꯣ ꯃꯃꯥ ꯑꯃ ꯑꯁꯦꯡꯕ ꯑꯣꯏꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯀꯅꯥꯒꯨꯝꯕ ꯑꯃꯗꯗꯤ ꯑꯁꯦꯡꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯃꯃꯥ ꯑꯃꯒꯤ ꯊꯃꯣꯏꯗꯗꯤ ꯀꯔꯤ ꯐꯥꯎꯔꯝꯃꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯃꯥꯁꯤꯅ ꯊꯤꯕ ꯐꯪꯉꯛꯇꯕꯩ ꯇꯥꯏꯃꯤꯡꯁꯤꯗꯩꯗ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯆꯦꯟꯅꯕ ꯀꯅꯥꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯗꯤ ꯍꯪꯅꯕ ꯅꯪꯕꯒꯤ ꯇꯥꯏꯃꯤꯡꯗꯤ ꯑꯣꯏꯗꯕ ꯑꯉꯥꯡꯗꯣ ꯀꯗꯥꯏꯗ ꯂꯩꯍꯧꯕꯅꯣ ꯍꯥꯏꯕꯒꯤ ꯍꯪꯕ ꯇꯥꯏꯃꯤꯡꯁꯨ ꯅꯠꯇꯕ ꯃꯁꯥ ꯃꯁꯥꯒꯤ ꯊꯋꯥꯏ ꯀꯟꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯅꯕꯒꯤ ꯇꯥꯏꯃꯤꯡ ꯑꯃ ꯑꯣꯏꯒꯗꯣꯏꯅꯤꯗꯅꯀꯣ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯤꯗꯩꯁꯤꯗ ꯃꯃꯥꯁꯤꯅ ꯊꯤꯔꯛꯄꯁꯤ ꯇꯥꯏꯃꯤꯡꯁꯤꯗꯩꯗ ꯑꯉꯥꯡꯁꯤꯒꯤ ꯖꯦꯀꯦꯠ ꯑꯃꯈꯛꯇꯤ ꯃꯃꯥꯁꯤꯅ ꯄꯥꯏꯔꯒ ꯂꯥꯛꯏꯀꯣ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯖꯦꯀꯦꯠ ꯑꯃꯈꯛꯇꯪꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯔꯛꯑꯕꯅꯤꯅ ꯑꯉꯥꯡꯁꯤ ꯐꯪꯕꯒ ꯖꯦꯀꯦꯠ ꯑꯃ ꯂꯤꯠꯄꯤꯔꯒ ꯄꯨꯕꯤꯒꯗꯣꯏꯅꯦ ꯍꯥꯏꯕꯒꯤ ꯑꯁꯥꯗꯨꯃ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯁꯤ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯃꯥꯅ ꯆꯦꯟꯊꯣꯔꯛꯈꯤꯕꯅꯤꯅ ꯖꯦꯀꯦꯠ ꯑꯃꯗꯤ ꯄꯨꯔꯒ ꯊꯣꯛꯂꯛꯈꯤꯑꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯣꯛꯂꯛꯄꯁꯤꯗꯩꯁꯤꯗ ꯑꯗꯨꯒ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯁꯤꯗ ꯃꯥꯏꯀꯩ ꯃꯔꯤ ꯃꯉꯥꯁꯤ ꯆꯦꯜꯂꯒ ꯊꯤꯕꯁꯤꯗꯩꯁꯤꯗ ꯐꯪꯉꯔꯣꯏꯀꯣ ꯐꯪꯗ꯭ꯔꯣꯏꯗꯕ ꯃꯇꯝꯁꯤꯗꯩꯁꯤꯗ ꯑꯗꯨꯒꯤ ꯃꯇꯨꯡꯁꯤꯗꯩꯗ ꯇꯣꯔꯕꯨꯡ ꯍꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯈꯨꯟꯁꯤꯒꯤ ꯈꯨꯟꯖꯥꯒꯤ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯩꯗꯅꯀꯣ ꯀ꯭ꯂꯕꯀꯤ ꯌꯨꯠ ꯅꯍꯥꯁꯤꯡꯁꯤꯗꯩꯁꯤꯗ ꯃꯈꯣꯏꯅ ꯒꯥꯔꯤ ꯁꯤꯟ ꯂꯥꯡ ꯇꯧꯔꯒ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯅꯛꯄ ꯔꯤꯂꯤꯐ ꯀꯦꯝꯗ ꯄꯨꯊꯣꯔꯛꯅꯕ ꯍꯣꯠꯅꯔꯛꯀꯗꯣꯏꯅꯦꯕ ꯁꯨꯝ ꯍꯣꯠꯅꯔꯛꯄꯁꯤꯗꯩꯁꯤꯗ ꯏꯕꯦꯆꯥ ꯍꯥꯏꯔꯤꯕ ꯃꯃꯥꯁꯦ ꯊꯦꯡꯅꯒꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯉꯥꯡꯁꯤꯡꯗꯣ ꯑꯉꯥꯡ ꯄ꯭ꯂꯦꯒ꯭ꯔꯥꯎꯟꯗ ꯑꯉꯥꯡ ꯁꯥꯟꯅꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯔꯒ ꯂꯩꯍꯧꯕ ꯑꯉꯥꯡꯁꯤꯡꯗꯨꯗꯤ ꯂꯥꯏꯔꯤꯛ ꯒꯥꯔꯤ ꯑꯃꯗ ꯄꯨꯟꯅ ꯍꯥꯞꯄꯒ ꯈ꯭ꯋꯥꯏꯗꯒꯤ ꯑꯅꯛꯄꯗ ꯂꯩꯕ ꯀ꯭ꯋꯥꯛꯇꯥ ꯍꯥꯏꯔꯤꯕ ꯈꯨꯜꯗꯨꯒꯤ ꯔꯤꯂꯤꯐ ꯀꯦꯝꯗꯨꯗ ꯄꯨꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯉꯥꯡꯗꯨ ꯁꯣꯏꯗꯅ ꯃꯐꯝꯗꯨꯗ ꯌꯧꯔꯝꯃꯅꯤ ꯏꯆꯦ ꯑꯗꯨꯅ ꯃꯊꯥ ꯁꯥꯕꯤꯒꯅꯨ ꯏꯇꯩꯃ ꯃꯊꯥ ꯁꯥꯕꯤꯒꯅꯨ ꯒꯥꯔꯤꯗ ꯇꯣꯡꯈꯠꯄꯤꯔꯛꯑꯣ ꯏꯇꯩꯃꯅ ꯃꯐꯝꯁꯤꯗ ꯂꯩꯍꯧꯕꯗꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ ꯒꯥꯔꯤꯗ ꯇꯣꯡꯈꯠꯄꯤꯔꯛꯑꯣ ꯀꯔꯤꯒꯨꯝꯕ ꯃꯐꯝꯗꯨꯗ ꯂꯩꯔꯝꯗ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯍꯜꯂꯒ ꯊꯤꯕ ꯂꯥꯛꯆꯒꯦ ꯍꯥꯏꯔꯒ ꯃꯃꯥꯁꯤꯗ ꯅꯝꯐꯨꯗꯀꯣ ꯃꯃꯥꯁꯤꯅ ꯊꯥꯖꯕ ꯑꯃ ꯄꯤꯔꯒ ꯑꯗꯒꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯤ ꯃꯌꯥꯝꯗꯨꯁꯨ ꯂꯥꯟꯖꯦꯟꯅꯔꯛꯄꯒꯤ ꯃꯊꯥ ꯁꯥꯕꯒꯤ ꯉꯥꯎꯕꯒꯤ ꯌꯥꯝ ꯊꯨꯅ ꯃꯐꯝꯗꯨ ꯊꯥꯗꯣꯛꯑꯒ ꯆꯠꯅꯤꯡꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯄꯦꯛ ꯇꯧꯁꯜꯂꯒ ꯌꯥꯎꯔꯛꯑꯕꯅꯤꯅ ꯒꯥꯔꯤꯗꯨꯅ ꯅꯝꯁꯤꯜꯂꯒ ꯇꯣꯡꯉꯛꯏꯕꯅꯤꯅ ꯃꯤ ꯑꯃꯗꯨ ꯈꯛꯇꯒꯤ ꯉꯥꯏꯕꯗꯨ ꯋꯥꯔꯛꯄꯅꯤꯅ ꯃꯅꯨꯡꯗꯒꯤ ꯁꯥꯎꯅꯤꯡꯕ ꯂꯥꯎꯅꯤꯡꯕꯁꯨ ꯃꯅꯨꯡꯗꯒꯤ ꯐꯥꯎꯔꯛꯀꯗꯣꯏꯅꯦꯕ ꯅꯪ ꯃꯊꯟꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯋꯥꯕ ꯇꯥꯔꯗ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕꯁꯨ ꯑꯁꯦꯡꯕ ꯊꯣꯛꯄ ꯋꯥꯔꯤꯅꯤꯗꯅꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯇ ꯃꯥꯁꯤ ꯎꯄꯥꯏ ꯂꯩꯇꯗꯅ ꯒꯥꯔꯤꯗꯣ ꯇꯣꯡꯈꯠꯂꯒ ꯆꯠꯂꯒ ꯂꯥꯛꯀꯗꯣꯏꯅꯤ ꯑꯗꯨꯒ ꯀ꯭ꯋꯥꯛꯇꯥꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯦ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯥꯒꯤ ꯀ꯭ꯋꯥꯛꯇꯥꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯀꯣꯏꯕꯁꯤ ꯊꯤꯕ ꯃꯇꯝꯗ ꯑꯉꯥꯡꯁꯤꯁꯨ ꯑꯃꯨꯛꯀ ꯂꯩꯔꯝꯃꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯗ ꯂꯩꯔꯝꯗꯕꯗꯒꯤ ꯁꯨꯃꯥꯏꯅ ꯑꯉꯥꯡꯁꯤꯒ ꯃꯃꯥꯁꯤꯒ ꯃꯆꯥꯁꯤꯒ ꯁꯦꯠꯅꯕ ꯈꯥꯏꯅꯕꯁꯤ ꯑꯣꯏꯗꯣꯏꯅꯦꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯗ ꯃꯥ ꯃꯊꯟꯇ ꯑꯋꯥꯕ ꯇꯥꯕ꯭ꯔꯥ ꯍꯥꯏꯔꯒꯗꯤ ꯅꯠꯇꯦ ꯑꯇꯣꯞꯄꯁꯨ ꯃꯌꯥꯝ ꯑꯃ ꯀꯦꯑꯣꯁꯤꯒꯤ ꯃꯔꯛꯁꯤꯗꯩꯗ ꯑꯋꯥꯕ ꯇꯥꯕ ꯃꯌꯥꯝ ꯑꯃ ꯑꯣꯏꯒꯗꯣꯏꯅꯦꯕ ꯑꯗꯨꯅ ꯏꯟꯇꯔꯅꯦꯠꯁꯤꯗꯩꯗ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯔꯤꯌꯦꯜ ꯂꯥꯏꯐ ꯏꯚꯦꯟꯇ ꯕꯦꯁ ꯇꯧꯋꯦ ꯍꯥꯏꯖꯈꯤꯕꯗꯣ ꯏꯟꯇꯔꯅꯦꯠ ꯕꯦꯟ ꯇꯧꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯀꯥꯔꯐ꯭ꯌꯨ ꯇꯧꯈꯤꯕ ꯍꯥꯏꯁꯦ ꯈꯨꯗꯛꯇ ꯀꯥꯔꯐ꯭ꯌꯨ ꯇꯧꯈ꯭ꯔꯦ ꯈꯨꯗꯛꯇ ꯏꯟꯇꯔꯅꯦꯠ ꯕꯦꯟ ꯇꯧꯈ꯭ꯔꯦꯗꯅꯀꯣ ꯏꯚꯤꯅꯤꯡꯗ ꯑꯗꯨꯝ ꯈꯨꯗꯛꯇ ꯏꯟꯇꯔꯅꯦꯠ ꯕꯦꯟ ꯇꯧꯈꯤꯕꯅꯦꯕ ꯑꯗꯨꯝ ꯏꯟꯇꯔꯅꯦꯠ ꯕꯦꯟ ꯇꯧꯈꯤꯕꯅꯤꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯥꯒꯤ ꯐꯣꯇꯣꯗꯨꯃ ꯆꯥꯏꯊꯣꯛꯑꯒ ꯊꯤꯒꯗꯧꯕꯒꯤ ꯇꯥꯏꯃꯤꯡꯗꯨꯃ ꯇꯟꯖꯥꯗꯨꯃꯁꯨ ꯐꯪꯍꯧꯗ꯭ꯔꯦ ꯀꯣ ꯀꯥꯔꯐ꯭ꯌꯨ ꯇꯧꯈ꯭ꯔꯕꯅꯤꯅ ꯀꯅꯥꯒꯨꯝꯕ ꯈꯔ ꯆꯥꯎꯔꯥꯛꯄ ꯃꯥꯏꯀꯩ ꯑꯗꯥꯏꯗ ꯈꯔꯗ ꯆꯦꯜꯂꯒ ꯊꯤꯒꯗꯧꯕꯗꯨꯁꯨ ꯀꯥꯔꯐ꯭ꯌꯨ ꯇꯧꯈ꯭ꯔꯕꯅꯤꯅ ꯐꯪꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯒꯤ ꯐꯪꯗꯕꯒꯤ ꯇꯥꯟꯖꯥꯁꯤꯗꯩꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯩꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯀ꯭ꯋꯥꯛꯇꯥꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯁꯤꯗꯩꯁꯤꯗ ꯂꯩꯔꯒ ꯀ꯭ꯋꯥꯛꯇꯥ ꯍꯥꯏꯔꯤꯁꯤꯁꯨ ꯃꯔꯨ ꯑꯣꯏꯅ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯉꯦ ꯄꯥꯡꯒꯜꯅ ꯍꯦꯟꯅ ꯈꯨꯟꯗꯥꯕ ꯄꯥꯡꯒꯜꯒꯤ ꯃꯁꯤꯡꯅ ꯃꯩꯇꯩ ꯄꯥꯡꯒꯜꯅ ꯍꯦꯟꯅ ꯃꯁꯤꯡꯅ ꯍꯦꯟꯅ ꯈꯨꯟꯗꯥꯕ ꯃꯐꯝ ꯑꯃ ꯑꯣꯏꯒꯗꯣꯏꯅꯤ ꯃꯩꯇꯩ ꯄꯥꯡꯒꯜꯅ ꯍꯦꯟꯅ ꯃꯁꯤꯡ ꯈꯨꯟꯗꯥꯕ ꯃꯐꯝ ꯀ꯭ꯋꯥꯛꯇꯥꯁꯤꯗꯩꯁꯤꯗ ꯄꯥꯡꯒꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯅꯁꯨ ꯁꯔꯞ ꯇꯧꯔꯒ ꯃꯈꯣꯏꯗ ꯍꯣꯁꯄꯤꯇꯥꯂꯤꯇꯤ ꯇꯧꯔꯒ ꯃꯈꯣꯏꯁꯤꯗꯁꯨ ꯋꯥꯔꯝꯂꯤ ꯋꯦꯜꯀꯝ ꯇꯧꯔꯒ ꯃꯈꯣꯏꯗ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯃꯈꯣꯏꯒꯁꯨ ꯁꯤꯌꯔ ꯇꯧꯔꯒ ꯂꯩꯃꯤꯟꯅꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍ꯭ꯌꯨꯃꯤꯅꯤꯇꯤꯒꯤ ꯃꯦꯁꯦꯖ ꯄꯤꯅꯕ ꯍꯣꯠꯅꯕ ꯂꯥꯏꯔꯤꯛ ꯑꯃ ꯑꯣꯏꯒꯗꯣꯏꯅꯦꯕꯀꯣ ꯀꯣꯟꯐ꯭ꯂꯤꯛꯁꯤꯅ ꯅꯠꯇ꯭ꯔꯒꯅ ꯚꯥꯏꯑꯣꯂꯦꯟꯁꯁꯤꯅ ꯋꯥꯍꯜꯂꯤꯁꯤ ꯑꯣꯟꯂꯤ ꯗ ꯏꯅꯣꯁꯦꯟ ꯋꯥꯟꯁꯇ ꯈꯛꯇ ꯋꯥꯍꯟꯕꯅꯤ ꯑꯗꯨꯒ ꯃꯁꯤꯁꯤꯅ ꯀꯥꯟꯅꯕ ꯄꯤꯕꯁꯤ ꯀꯔꯤꯝ ꯐꯥꯎꯗ ꯅꯠꯇꯦ ꯑꯣꯟꯂꯤ ꯂꯥꯏꯔꯤꯛꯁꯤꯅ ꯄꯤꯅꯤꯡꯉꯤꯕ ꯃꯦꯁꯦꯖꯁꯦ ꯍ꯭ꯌꯨꯃꯦꯅꯤꯇꯤꯁꯤꯒꯤ ꯃꯦꯁꯦꯖꯁꯤꯅꯦ ꯂꯥꯏꯔꯤꯛꯁꯤꯅ ꯄꯤꯅꯤꯡꯉꯤꯕ ꯃꯦꯁꯦꯖꯁꯦ ꯃꯔꯨ ꯑꯣꯏꯅ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯉꯁꯥꯏ ꯄ꯭ꯔꯣꯕꯦꯁꯅ ꯍꯥꯏꯕꯤꯈꯤꯕ ꯃꯇꯝꯗ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯍꯣꯏ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯃꯇꯥꯡ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯁꯤ ꯍꯣꯏ ꯑꯥꯎꯠꯁꯥꯏꯗꯠꯇ ꯂꯩꯔꯤꯕ ꯏꯁꯥꯃꯛ ꯑꯥꯎꯠꯁꯥꯏꯗꯠꯇ ꯍꯣꯏ ꯆꯠꯄꯤꯔꯨꯕ ꯍꯣꯏ ꯃꯇꯝꯗ ꯍꯣꯏ ꯍꯣꯏ ꯃꯅꯤꯄꯨꯔꯤ ꯀꯣꯟꯐ꯭ꯂꯤꯛꯁꯤꯒꯤ ꯃꯇꯥꯡꯗ ꯍꯪꯉꯛꯄ ꯃꯇꯝꯗ ꯍꯣꯏ 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 ꯑꯩꯈꯣꯏꯒꯤ ꯍꯪꯉꯛꯄ ꯈꯨꯗꯤꯡꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯂꯤ ꯄꯥꯎꯈꯨꯝꯗꯤ ꯌꯦꯁ 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 ꯉꯝꯖꯕꯅꯤꯅ ꯑꯗꯨꯗꯒꯤꯁꯨ ꯏꯟꯁꯄꯤꯔꯦꯁꯟ ꯑꯃꯈꯛ ꯌꯦꯁ ꯌꯦꯁ ꯑꯣꯏꯔꯀꯥꯟꯗ ꯀꯌꯥꯠꯇ ꯈꯪꯍꯟꯅꯤꯡꯕꯒꯤꯗꯃꯛ ꯍꯣꯏ ꯍꯥꯏꯐꯦꯠ ꯍꯣꯏ ꯂꯥꯏꯔꯤꯛꯁꯦ ꯐꯣꯡꯈꯤꯕꯒꯤ ꯋꯥꯔꯤꯁꯨ ꯄꯟꯕꯤꯔꯤꯀꯣ ꯍꯣꯏ ꯍꯣꯏ ꯕꯠ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯑꯩꯈꯣꯏ ꯏꯪꯂꯤꯁ ꯂꯦꯡꯒ꯭ꯋꯦꯖꯇ ꯏꯕꯅꯤꯀꯣ ꯍꯣꯏ ꯍꯣꯏ ꯃꯁꯤ ꯃꯩꯇꯩ ꯃꯌꯦꯛ ꯑꯣꯔ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗ ꯑꯥ ꯁꯤꯒꯤ ꯑꯥ ꯑꯥ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯒꯗꯤ ꯂꯩꯕꯤꯕ꯭ꯔꯥ ꯌꯦꯁ ꯂꯩꯖꯩ ꯑꯩ ꯏꯁꯥꯅ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖ ꯃꯩꯇꯩꯂꯣꯟ ꯏꯁꯥꯒꯤ ꯏꯔꯣꯟꯁꯦ ꯌꯣꯛꯈꯠꯅꯕ ꯍꯣꯠꯅꯕꯗ ꯏꯁꯥꯒꯤ ꯑꯆꯧꯕ ꯑꯩꯅ ꯐꯤꯖꯤꯀꯦꯜꯂꯤ ꯊꯧꯗꯥꯡ ꯂꯧꯖꯗ꯭ꯔꯒꯁꯨ ꯊꯃꯣꯏꯅꯨꯡꯗꯒꯤ ꯊꯧꯗꯥꯡ ꯂꯧꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩꯀꯣ
ꯀꯔꯤꯒꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩ ꯃꯩꯇꯩꯂꯣꯟ ꯏꯁꯥꯒꯤ ꯑꯣꯏꯕ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯃꯁꯤꯗꯩꯁꯤꯗ ꯌꯥꯝ ꯆꯥꯎꯅ ꯐꯣꯀꯁ ꯄꯤꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯏꯪꯂꯤꯁꯇ ꯏꯔꯛꯏꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯈꯛꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯅꯁꯨ ꯄꯥꯕꯗ ꯈꯪꯅꯕꯒꯤꯗꯃꯛꯇꯅꯦꯕ ꯂꯥꯏꯔꯤꯛꯀꯤ ꯃꯅꯨꯡꯁꯤꯗꯩꯁꯤꯗ ꯑꯩ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖ ꯃꯌꯥꯝ ꯑꯃ ꯍꯥꯞꯄꯤꯑꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯒꯤ ꯀꯣꯟꯇꯦꯛꯁꯁꯤꯗ ꯇꯆ ꯇꯧꯅꯕꯅꯦ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯂꯣꯟꯁꯤꯗꯩꯁꯤꯗ ꯏꯃꯥ ꯏꯆꯦ ꯍꯣꯏ ꯏꯇꯩꯃ ꯀꯣ ꯑꯗꯒꯤ ꯏꯆꯟ ꯍꯥꯏꯕꯅꯆꯤꯡꯕ ꯁꯤꯒꯨꯝꯕ ꯂꯦꯡꯒ꯭ꯋꯦꯖꯁꯤꯡꯁꯦ ꯑꯩ ꯏꯪꯂꯤꯁꯇ ꯑꯣꯟꯊꯣꯛꯇꯦꯕ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖꯇ ꯑꯣꯏꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯞꯄꯦꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯋꯥꯔꯗ ꯃꯤꯅꯤꯡꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯄꯥꯕ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯒꯤ ꯃꯤꯅ ꯄꯥꯕꯗ ꯈꯪꯅꯕꯒꯤꯗꯃꯛꯇ ꯒ꯭ꯂꯣꯁꯔꯤ ꯍꯥꯏꯗꯅ ꯄꯦꯖ ꯑꯃ ꯑꯩ ꯍꯥꯞꯆꯔꯤꯕ ꯋꯥꯔꯗ ꯃꯤꯅꯤꯡ ꯑꯣꯏꯅ ꯄꯦꯖ ꯑꯃ ꯒ꯭ꯂꯣꯁꯔꯤ ꯍꯥꯏꯅ ꯍꯥꯞꯆꯔꯤꯕ ꯄꯦꯖ ꯑꯃꯈꯛꯇꯪ ꯅꯠꯇꯦ ꯑꯅꯤꯅꯤ ꯍꯥꯞꯆꯔꯤꯁꯤꯀꯣ ꯃꯔꯨ ꯑꯣꯏꯅ ꯃꯩꯇꯩ ꯍꯥꯏꯔꯤꯁꯤ ꯀꯔꯤꯅꯣ ꯃꯔꯨ ꯑꯣꯏꯅ ꯄꯥꯉꯜ ꯍꯥꯏꯁꯤꯅ ꯀꯔꯤꯅꯣ ꯀꯨꯀꯤ ꯍꯥꯏꯔꯤꯁꯤꯅ ꯀꯔꯤꯅꯣ ꯕꯕꯥ ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯏꯌꯥꯝꯕ ꯏꯆꯦ ꯏꯅꯦ ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯁꯦꯀꯣ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯅ ꯏꯕꯦꯆꯥ ꯍꯥꯏꯔꯤꯁꯤ ꯃꯃꯥꯒꯤ ꯃꯃꯤꯡꯁꯤ ꯏꯕꯦꯆꯥ ꯍꯥꯏꯔꯤꯁꯤꯀꯣ ꯏꯕꯦꯆꯥ ꯍꯥꯏꯔꯤꯁꯤ ꯃꯅꯤꯄꯨꯔꯗ ꯈꯛꯇꯪ ꯀꯧꯅꯕ ꯃꯃꯤꯡꯅꯤ ꯃꯄꯥꯟꯗꯗꯤ ꯀꯧꯅꯕ ꯃꯤꯡ ꯅꯠꯇꯦ ꯏꯕꯦꯆꯥ ꯍꯥꯏꯁꯤꯀꯣ ꯑꯗꯨꯅ ꯏꯕꯦꯆꯥ ꯍꯥꯏꯔꯤꯁꯦ ꯀꯔꯝꯍꯥꯏꯅ ꯄ꯭ꯔꯣꯅꯥꯎꯟꯁ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯐꯥꯎ ꯑꯩ ꯒ꯭ꯂꯣꯁꯔꯤꯁꯤꯗ ꯍꯥꯞꯆꯔꯤꯑꯕ ꯃꯅꯤꯄꯨꯔꯗ ꯀꯧꯅꯕ ꯃꯤꯡ ꯑꯃꯅꯤ ꯅꯨꯄꯤꯒꯤ ꯃꯤꯡꯅꯤ ꯀꯔꯝꯍꯥꯏꯅ ꯄ꯭ꯔꯣꯅꯥꯎꯟꯁ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤꯐꯥꯎ ꯍꯥꯞꯆꯔꯤ ꯑꯗꯨꯅ ꯑꯩꯅ ꯏꯔꯤꯁꯦ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖꯇ ꯏꯗ꯭ꯔꯤꯁꯤꯒꯤ ꯃꯔꯝꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯒꯤ ꯃꯤꯅ ꯄꯥꯕ ꯃꯇꯝꯗꯁꯨ ꯈꯪꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖꯇ ꯑꯩ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯅꯤꯡꯗꯕ꯭ꯔꯥ ꯍꯥꯏꯔꯒꯗꯤ ꯇꯧꯅꯤꯡꯉꯤ ꯀꯅꯥꯒꯨꯝꯕ ꯂꯥꯏꯔꯤꯛꯀꯤ ꯃꯔꯝꯗ ꯊꯋꯥꯏ ꯌꯥꯎꯕ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯑꯦꯄ꯭ꯔꯣꯆ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯅ ꯍꯦꯟꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯍꯥꯏꯇꯥꯔꯦꯀꯣ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯅꯕꯒꯤ ꯑꯄꯥꯝꯕꯗꯨꯃ ꯑꯩ ꯑꯗꯨꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩ ꯀꯩꯅꯣ ꯇꯧꯖꯒꯅꯤ ꯑꯣꯀꯦ ꯇꯨꯡꯗꯁꯨ ꯑꯗꯨꯝ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁ ꯑꯗꯨꯝ ꯂꯩꯅꯦꯕ ꯍꯣꯏ 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 ꯑꯗꯣ ꯃꯊꯪꯗ ꯂꯥꯛꯆꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯄꯗ ꯊꯦꯡꯅꯔꯛꯄ ꯁ꯭ꯇ꯭ꯔꯒꯜ ꯃꯌꯥꯝ ꯑꯃꯁꯨ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯄꯟꯕꯤꯈ꯭ꯔꯦꯀꯣ ꯍꯣꯏ ꯍꯣꯏ ꯐꯣꯡꯉꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯤꯌꯥꯝꯗ ꯌꯧꯍꯟꯕ ꯃꯇꯝꯗ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯁ ꯇꯧꯕꯗ ꯌꯦꯁ ꯌꯦꯁ ꯍꯥꯏꯇꯥꯔꯦ ꯌꯦꯁ ꯌꯦꯁ ꯃꯁꯤꯗ ꯑꯃꯨꯛ ꯊꯦꯡꯅꯔꯛꯄ ꯑꯥ ꯁ꯭ꯇ꯭ꯔꯒꯜ ꯌꯦꯁ ꯌꯦꯁ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯌꯦꯁ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛꯁꯦ ꯑꯃꯨꯛ ꯏꯁꯥꯅ ꯆꯠꯂꯀꯥꯟꯗ ꯑꯩꯈꯣꯏ ꯈꯪꯅ ꯆꯥꯟꯅꯕꯗ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩ ꯍꯣꯏ ꯁꯤꯗ ꯍꯣꯏ ꯍꯣꯏ ꯂꯥꯏꯔꯤꯛ ꯑꯃꯈꯛ ꯏ ꯑꯗꯨꯅ ꯃꯁꯤꯃꯇꯪ ꯄꯥꯕꯤꯌꯨ ꯀꯥꯏꯅꯒ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯂꯤ ꯑꯣꯏꯅꯒ ꯀꯃꯥꯏꯅ ꯍꯣꯏ ꯍꯣꯏ ꯇꯧꯕꯅꯣ ꯍꯥꯏꯗꯤ ꯄꯕ꯭ꯂꯤꯁ ꯇꯧꯕꯒꯤ ꯃꯇꯥꯡꯁꯨ ꯈꯤꯇꯪ ꯇꯥꯛꯄꯤꯌꯨ ꯃꯁꯤꯒꯤ ꯃꯇꯥꯡꯁꯦ ꯃꯁꯤꯁꯨ ꯌꯥꯝꯅ ꯊꯃꯣꯏ ꯌꯥꯝ ꯁꯣꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯅ ꯂꯥꯏꯔꯤꯛ ꯈꯔꯁꯦ ꯄꯥꯏꯔꯒ ꯄꯨꯔ ꯆꯠꯂꯒ ꯃꯤꯒꯤ ꯊꯣꯡꯗ ꯅꯣꯛ ꯇꯧꯔꯒ ꯑꯩꯅ ꯂꯥꯏꯔꯤꯛ ꯑꯃ ꯏꯖꯔꯤ ꯂꯥꯏꯔꯤꯛꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯔꯝꯗꯅꯤ ꯂꯥꯏꯔꯤꯛꯁꯤꯃꯇꯪ ꯄꯥꯕꯤꯔꯒ ꯔꯤꯚ꯭ꯌꯨ ꯃꯆꯥ ꯑꯃꯇꯪ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯃꯤ ꯑꯍꯜ ꯂꯃꯟ ꯑꯍꯥꯟꯕꯗ ꯑꯩꯁꯦ ꯑꯍꯜ ꯂꯃꯟꯒꯤ ꯊꯣꯡꯗ ꯅꯣꯛ ꯇꯧꯕ ꯆꯠꯇꯦ ꯑꯩꯅ ꯑꯍꯥꯟꯕ ꯆꯠꯄꯁꯦ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯁꯤꯡꯁꯦ ꯂꯣꯏꯅ ꯆꯠꯂꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯌꯪꯁꯇꯔꯁꯤꯡꯁꯤꯅ ꯈꯪꯕꯁꯤꯡꯁꯤꯅ ꯃꯔꯨꯅꯦꯕ ꯌꯪꯁꯇꯔꯁꯤꯡꯁꯤꯒꯤ ꯊꯃꯣꯏꯁꯤꯗꯩꯁꯤꯗ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯍꯥꯏꯕ ꯃꯦꯁꯦꯖꯁꯤꯃ ꯑꯩꯅ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯅꯤꯡꯉꯦꯕ ꯑꯗꯨꯅ ꯁ꯭ꯀꯨꯜꯁꯤꯡꯁꯤꯗ ꯆꯠꯂꯒ ꯑꯩꯅ ꯁ꯭ꯀꯨꯜꯁꯤꯡꯁꯤꯗ ꯍꯥꯟꯅ ꯑꯦꯋꯦꯔꯅꯦꯁ ꯑꯣꯏꯅ ꯀꯥꯎꯟꯁꯤꯂꯤꯡ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯔꯝꯁꯤꯅ ꯇꯣꯉꯥꯟꯅ ꯑꯃ ꯂꯩꯈ꯭ꯔꯦ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯔꯝꯁꯨ ꯌꯥꯎꯔꯒ ꯑꯩꯁꯦ ꯍꯥꯟꯅ ꯇꯤꯚꯤꯒꯤ ꯃꯔꯝꯗꯁꯨ ꯂꯩꯔꯝꯃꯕꯅꯤꯅ ꯖꯔꯅꯦꯂꯤꯁꯀꯤ ꯃꯇꯥꯡꯗꯁꯨ ꯃꯇꯦꯛ ꯑꯃ ꯂꯩꯔꯝꯃꯕꯅꯤꯅ ꯁꯥꯇ꯭ꯔꯁꯤꯡꯅ ꯏꯁꯇꯨꯗꯦꯟꯁꯤꯡꯅ ꯑꯩꯉꯣꯟꯗꯒꯤ ꯈꯖꯤꯛꯇꯪ ꯃꯣꯏꯅ ꯑꯦꯗꯃꯥꯏꯌꯔ ꯇꯧꯕ ꯌꯥꯕ ꯔꯣꯜ ꯈꯖꯤꯛꯇꯪ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯋꯦꯔꯅꯦꯁ ꯑꯣꯏꯅ ꯑꯩꯅ ꯀꯥꯎꯟꯁꯤꯂꯤꯡ ꯑꯣꯏꯅꯁꯨ ꯑꯩꯅ ꯈꯔ ꯑꯗꯨꯃꯥꯏꯅ ꯀꯥꯎꯟꯁꯤꯂꯤꯡ ꯄꯤꯕꯒ ꯂꯣꯏꯅꯅ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯔꯝꯗꯁꯨ ꯑꯩꯅ ꯃꯈꯣꯏꯗ ꯑꯦꯋꯦꯔꯅꯦꯁ ꯇꯧꯋꯦꯕꯀꯣ ꯑꯦꯋꯦꯔꯅꯦꯁ ꯄꯤꯔꯦ ꯑꯗꯨꯒ ꯏꯁꯇꯨꯗꯦꯟꯁꯤꯡꯗ ꯌꯧꯍꯜꯂꯦ ꯃꯔꯨꯑꯣꯏꯅ ꯁꯉꯥꯏꯄ꯭ꯔꯧꯗ ꯂꯩꯕ ꯁ꯭ꯀꯨꯜꯁꯤꯡ ꯑꯩ ꯆꯠꯂꯒ ꯌꯧꯖꯔꯨꯔꯦ ꯀꯣ ꯈꯣꯡꯖꯣꯝ ꯊꯪꯕ ꯁꯥꯏꯠ ꯁ꯭ꯀꯨꯜ ꯌꯧꯖꯔꯨꯔꯦ ꯊꯧꯕꯥꯜ ꯊꯪꯕ ꯁꯥꯏꯠ ꯁ꯭ꯀꯨꯜ ꯑꯃꯅꯤ ꯌꯧꯖꯔꯨꯔꯦ ꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁ꯭ꯀꯨꯜꯁꯤꯡ ꯃꯊꯪ ꯒ꯭ꯔꯥꯎꯟ ꯂꯦꯚꯦꯜ ꯁ꯭ꯀꯨꯜꯁꯤꯡ ꯀꯣ ꯃꯔꯨ ꯑꯣꯏꯅ ꯃꯤꯡ ꯑꯣꯏꯅ ꯄꯜꯂꯀꯥꯟꯗ ꯇꯤ ꯖꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯉꯔꯥꯡꯃꯛ ꯆꯪꯖꯔꯨꯏ ꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁ꯭ꯀꯨꯜꯁꯤꯡ ꯍꯥꯟꯅ ꯆꯥꯎꯔꯥꯛꯄ ꯑꯃ ꯆꯠꯆꯔꯨꯔꯦ ꯑꯗꯨꯒ ꯏꯁꯇꯨꯗꯦꯟꯁꯤꯡꯗ ꯑꯩꯅ ꯌꯣꯟꯕꯁꯦ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯅ ꯄꯤꯕꯁꯦ 250 ꯔꯨꯄꯤꯁꯅꯦ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯅ ꯄꯤꯔꯤꯕ ꯔꯨꯄꯤꯁꯁꯦ ꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯏꯁꯇꯨꯗꯦꯟꯁꯤꯡꯗ ꯌꯣꯜꯂꯤꯕ ꯂꯥꯏꯔꯤꯛꯁꯤꯗꯤ ꯄꯤꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯗꯤ 100 ꯔꯨꯄꯤꯁꯇꯅꯦꯕ ꯑꯩꯅ ꯏꯁꯇꯨꯗꯦꯟꯗ ꯄꯤꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯇꯥꯔꯗꯤ ꯑꯩꯉꯣꯟꯗ ꯂꯥꯏꯔꯤꯛꯁꯤꯒꯤ ꯄꯩꯁꯥꯗꯨꯅ ꯃꯦꯇꯔ ꯇꯧꯗꯦ ꯑꯣꯟꯂꯤ ꯑꯩꯉꯣꯟꯗ ꯃꯦꯇꯔ ꯇꯧꯔꯤꯁꯦ ꯃꯈꯣꯏꯅ ꯄꯥꯕꯤꯈꯤꯕ ꯑꯗꯨꯒ ꯑꯩꯅ ꯄꯤꯔꯤꯕ ꯃꯦꯁꯦꯖꯇꯨ ꯃꯈꯣꯏꯗ ꯌꯧꯈꯤꯕꯗꯣ ꯑꯩꯅ ꯃꯦꯇꯔ ꯇꯧꯋꯦ ꯍꯥꯏꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯅ 250 ꯔꯨꯄꯤꯁꯁꯤꯒꯤ ꯃꯍꯨꯠꯇ ꯑꯩꯅ 100 ꯔꯨꯄꯤꯁꯇ ꯌꯣꯟꯊꯣꯛꯑꯦꯕ ꯑꯗꯨꯅ ꯁꯥꯇ꯭ꯔꯁꯤꯡ ꯃꯔꯛꯇꯨꯗꯩꯗ ꯁꯥꯔ ꯑꯩ ꯄꯩꯁꯥꯗꯤ ꯌꯥꯎꯖꯔꯛꯍꯧꯗ꯭ꯔꯦ ꯑꯩ ꯉꯁꯤ ꯂꯧꯖꯍꯧꯔꯒ ꯁꯥꯔꯗ ꯍꯣꯔꯦꯟ ꯑꯩ ꯖꯤꯄꯦ ꯇꯧꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯑꯉꯥꯡꯁꯨ ꯌꯥꯎꯔꯛꯑꯦ ꯌꯥꯝ ꯅꯨꯡꯁꯤ ꯊꯃꯣꯏꯁꯦꯡꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯑꯩꯁꯨ ꯏꯁꯇꯨꯗꯦꯟ ꯑꯃ ꯑꯣꯏꯕꯅꯤꯅꯀꯣ ꯁꯦ ꯅꯪ ꯄꯩꯁꯥ ꯄꯤꯔꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯅꯪ ꯄꯥꯏꯍꯧꯔꯣ ꯅꯪ ꯂꯥꯏꯔꯤꯛꯁꯦ ꯄꯥꯔꯣ ꯑꯗꯨꯒ ꯅꯪꯅ ꯄꯥꯕ ꯂꯣꯏꯔꯀꯥꯟꯗ ꯁꯥꯔꯗꯅꯦ ꯅꯪ ꯂꯥꯏꯔꯤꯛꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯑꯩꯉꯣꯟꯗ ꯁꯥꯔꯗ ꯍꯥꯏꯔꯛꯑꯣ ꯍꯜꯂꯒ ꯍꯥꯏꯗꯅ ꯊꯃꯣꯏ ꯁꯨꯃꯥꯏꯅ ꯁꯦꯡꯅ ꯇꯧꯔ ꯊꯃꯣꯏ ꯁꯦꯡꯅ ꯄꯥꯅꯤꯡꯕꯒꯤ ꯄꯥꯅꯤꯡꯕꯒꯤ ꯏꯟꯇꯔꯦꯁꯇꯣ ꯑꯗꯨꯅ ꯍꯦꯟꯅ ꯑꯗꯨꯃꯥꯏꯅ ꯑꯣꯏꯇꯥꯔꯒꯗꯤ ꯄꯦꯟꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯄꯦꯟꯖꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯁ꯭ꯀꯨꯜꯁꯤꯡ ꯆꯠꯂꯒ ꯍꯥꯟꯅ ꯑꯦꯋꯦꯔꯅꯦꯁ ꯑꯃ ꯆꯠꯂꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯩꯁꯦ ꯑꯍꯟ ꯑꯦꯜꯗꯔꯂꯤ ꯈꯔꯁꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯁꯦ ꯑꯩꯈꯣꯏ ꯄꯥꯕ꯭ꯂꯤꯛ ꯐꯤꯒꯔꯁꯤꯡꯒꯤ ꯃꯔꯛꯇ ꯑꯀꯣꯏꯕꯁꯤꯡꯁꯤꯗꯩꯗ ꯆꯠꯂꯣꯅ ꯍꯥꯏꯗꯅ ꯑꯩꯁꯦ ꯑꯩꯈꯣꯏ ꯑꯅꯛꯄꯁꯤꯡꯁꯤꯗꯩꯗ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯄꯥꯉꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯂꯤꯗꯔ ꯑꯩꯈꯣꯏ ꯑꯪꯀꯜ ꯖꯂꯥꯜ ꯁꯝꯅ ꯃꯤꯡ ꯑꯣꯏꯅ ꯄꯜꯂꯀꯥꯟꯗꯀꯣ ꯑꯩ ꯑꯪꯀꯜ ꯖꯂꯥꯜꯒꯤꯗ ꯆꯠꯂꯦ ꯑꯍꯥꯟꯕꯗꯀꯣ ꯑꯪꯀꯜ ꯖꯂꯥꯜꯒꯤ ꯆꯠꯂꯀꯥꯟꯗ ꯑꯪꯀꯜ ꯖꯂꯥꯜꯗ ꯐꯝꯃꯤꯟꯅꯔꯒ ꯑꯪꯀꯜ ꯖꯂꯥꯜꯁꯤꯗ ꯌꯥꯝ ꯊꯦꯡꯉꯦ ꯑꯍꯤꯡ ꯃꯇꯝꯅꯤꯀꯣ ꯑꯪꯀꯜ ꯖꯂꯥꯜꯒꯤꯗ ꯊꯕꯛ ꯂꯧꯔꯛꯄ ꯃꯇꯝꯁꯤꯗ ꯑꯪꯀꯜ ꯖꯂꯥꯜꯁꯦ ꯒꯦꯠ ꯃꯃꯥꯡꯁꯤꯗꯩꯗ ꯐꯝꯃꯒ ꯄꯨꯡꯈꯥꯏꯃꯨꯛꯁꯤ ꯉꯥꯏ ꯑꯪꯀꯜ ꯖꯂꯥꯜ ꯍꯜꯂꯛꯄ ꯉꯥꯏꯕꯅꯤ ꯁꯦꯡꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯉꯥꯏꯔꯒ ꯑꯪꯀꯜ ꯖꯂꯥꯜꯗ ꯑꯩꯅ ꯑꯍꯤꯡꯒꯤ ꯄꯨꯡ 2-3 ꯇꯥꯔꯕ ꯃꯇꯝꯅꯤꯀꯣ
ꯑꯗꯩ ꯑꯪꯀꯜꯁꯦ ꯑꯪꯀꯜ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯂꯥꯏꯔꯤꯛ ꯑꯃ ꯏꯖꯕꯅꯤ ꯑꯪꯀꯜꯁꯤꯗꯤ ꯑꯪꯀꯜ ꯖꯂꯥꯟꯁꯤꯗꯤ ꯑꯩꯒꯤ ꯃꯃꯥꯒꯤ ꯑꯣꯜ ꯐ꯭ꯔꯦꯟꯅꯦꯕ ꯊꯥꯏꯅꯒꯤ ꯌꯥꯝꯅ ꯑꯔꯤꯕ ꯃꯇꯝꯒꯤ ꯐ꯭ꯔꯦꯟꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯕꯨꯁꯨ ꯌꯥꯝꯅ ꯃꯨꯟꯅ ꯃꯁꯛ ꯈꯪꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯪꯀꯜꯁꯤꯗꯩꯗ ꯑꯩꯅ ꯑꯪꯀꯜ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯏꯔꯤꯛ ꯑꯃ ꯏꯖꯩ ꯁꯤꯅꯤ ꯍꯥꯏꯗꯅ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯔꯝꯗ ꯍꯥꯏꯐꯦꯠ ꯆꯥꯎꯔꯛꯄ ꯑꯃ ꯍꯥꯏꯕ ꯃꯇꯝꯁꯤꯗꯩꯗ ꯑꯪꯀꯜꯅꯁꯨ ꯑꯩꯉꯣꯟꯗ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯊꯥꯒꯠꯄꯤꯔꯛꯑꯦ ꯑꯗꯣ ꯃꯈꯥ ꯇꯥꯅꯁꯨ ꯅꯪ ꯁꯤ ꯍꯣꯠꯅꯕ ꯂꯦꯞꯀꯅꯨ ꯍꯥꯏꯗꯅ ꯊꯧꯅꯥ ꯍꯥꯞꯄꯤꯔꯛꯑꯦꯀꯣ ꯑꯪꯀꯜꯅꯁꯨ ꯍꯥꯞꯄꯤꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯒꯤ ꯃꯊꯪꯗ ꯑꯩꯁꯦ ꯑꯪꯀꯜ ꯖꯂꯥꯟꯒꯤꯗ ꯆꯠꯂꯦ ꯁꯤꯒꯤ ꯃꯊꯪꯗ ꯃꯊꯪ ꯁꯨꯝ ꯆꯠꯂꯒ MLAꯒꯤ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔ ꯑꯩ ꯊꯧꯕꯥꯜ ꯁꯣꯔꯥꯗꯒꯤ ꯄꯣꯛꯅꯐꯝ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩ ꯊꯧꯕꯥꯜ ꯋꯥꯡꯈꯦꯝꯗ ꯆꯠꯄ ꯃꯇꯝꯗ ꯊꯧꯕꯥꯜ ꯋꯥꯡꯈꯦꯝꯒꯤ ꯀꯦꯟꯗ꯭ꯔꯒꯤꯗꯤ ꯑꯩꯈꯣꯏ ꯁꯔ MLA ꯁ꯭ꯔꯤ ꯃꯦꯘꯆꯟꯗ꯭ꯔ ꯑꯣꯏꯒꯗꯣꯏꯅꯤ MLA ꯃꯦꯘꯆꯟꯗ꯭ꯔꯒꯤꯗꯁꯨ ꯑꯩꯁꯦ ꯑꯦꯄꯣꯏꯟꯃꯦꯟ ꯂꯧꯖꯕ ꯃꯇꯝꯗ ꯈꯨꯗꯛꯇ ꯑꯗꯨꯝ ꯑꯦꯄꯣꯏꯟꯃꯦꯟ ꯄꯤꯕꯤꯔꯛꯑꯦ ꯀꯣ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯩ ꯈꯨꯗꯛꯇ ꯀ꯭ꯋꯥꯇꯔꯗ ꯎꯅꯖꯔꯨꯏ ꯑꯩꯉꯣꯟꯗ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯀꯣ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤꯔꯛꯑꯦ ꯀꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤꯔꯛꯄ ꯈꯛꯇ ꯅꯠꯇꯅ ꯃꯈꯥ ꯇꯥꯅꯁꯨ ꯑꯗꯨꯝ ꯍꯣꯠꯅꯔꯛꯅꯕ ꯊꯧꯅꯥ ꯍꯥꯞꯄꯤꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯉꯣꯟꯗ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤꯔꯛꯑꯦ ꯑꯗꯨ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯔꯛꯏꯁꯤꯡꯁꯦ ꯀꯅꯥꯅꯣ ꯍꯥꯏꯔꯒꯗꯤ ꯃꯄꯥꯟꯒꯤ ꯃꯤ ꯑꯣꯏꯒꯗꯣꯏꯅꯦꯕ ꯑꯩꯅ ꯑꯩꯒꯤ ꯃꯤꯅꯦ ꯍꯥꯏꯗꯅ ꯂꯩꯕ ꯃꯤ ꯈꯔꯁꯨ ꯂꯩꯖꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯃꯤꯅꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯑꯅꯛꯄ ꯀ꯭ꯂꯣꯁ ꯋꯥꯟꯅꯦꯅ ꯍꯥꯏꯗꯅ ꯂꯩꯕ ꯑꯩꯅ ꯃꯈꯣꯏꯁꯤꯗꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯃꯤꯅꯦ ꯍꯥꯏꯅ ꯈꯜꯂꯒ ꯂꯩꯕ ꯃꯤ ꯈꯔꯁꯨ ꯂꯩꯖꯩ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯂꯩꯗꯅꯀꯣ ꯑꯩꯅꯁꯨ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯇꯧꯈꯤꯕꯅꯤꯅ ꯑꯩꯉꯣꯟꯗꯁꯨ ꯃꯇꯦꯡ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯑꯦꯛꯁꯄꯦꯛ ꯇꯧꯕ ꯑꯃ ꯂꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯒꯤ ꯑꯅꯛꯄ ꯃꯤ ꯈꯔ ꯂꯩꯖꯩ ꯃꯈꯣꯏꯅꯁꯨ ꯆꯞ ꯃꯥꯟꯅꯅ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯑꯗꯨꯃꯛꯇꯤ ꯑꯩꯉꯣꯟꯗ ꯑꯩꯅ ꯑꯦꯛꯁꯄꯦꯛ ꯇꯧꯕꯗꯨꯃꯛꯇꯗꯤ ꯑꯩꯉꯣꯟꯗ ꯐꯪꯖꯗ꯭ꯔꯦ ꯃꯈꯣꯏꯗꯒꯤꯗꯤ ꯑꯩꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟꯁꯦ ꯑꯩꯉꯣꯟꯗꯒꯤꯗꯤ ꯃꯔꯨ ꯑꯣꯏꯅ ꯐꯪꯗꯦ ꯑꯇꯣꯞꯄ ꯄꯔꯥꯌꯥ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯃꯄꯥꯟꯒꯤ ꯃꯤꯅ ꯑꯣꯏꯅ ꯇꯧꯕꯤꯔꯛꯑꯦ ꯃꯅꯨꯡꯒꯤ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯅꯗꯤ ꯑꯩꯉꯣꯟꯗ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟꯁꯦ ꯋꯥꯠꯂꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯊꯪ ꯇꯥꯔꯛꯄꯗꯗꯤ ꯍꯦꯛ ꯍꯥꯟꯅ ꯈꯪꯗꯕꯗꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯦꯛ ꯉꯁꯤꯒꯤ ꯃꯤꯗꯤꯌꯥ ꯚꯤꯗꯤꯑꯣꯁꯤꯃꯒꯤ ꯅꯠꯇ꯭ꯔꯒꯅ ꯁꯦꯁꯟꯁꯤꯃꯒꯤ ꯊ꯭ꯔꯨꯗꯒꯤ ꯈꯪꯉꯛꯄ ꯃꯇꯝꯗꯒꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯇꯧꯔꯛꯈꯤꯕꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯑꯣꯏꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤꯔꯛꯏ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯩꯅ ꯑꯩꯒꯤꯅꯦ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯇꯧꯔꯛꯄꯗꯒꯤꯗꯤ ꯃꯄꯥꯟꯅ ꯍꯦꯟꯅ ꯇꯧꯔꯛꯄꯅ ꯍꯦꯟꯅ ꯌꯥꯝꯃꯤ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯍꯥꯏꯗꯤ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯍꯣꯏ 100% ꯍꯣꯏ ꯍꯣꯏ ꯑꯦꯛꯁꯄꯦꯛ ꯇꯧꯔꯨꯕ ꯖꯒꯥꯗꯒꯤꯗꯤ ꯈꯤꯇꯪ ꯋꯥꯠꯂꯦ ꯋꯥꯠꯂꯦ ꯍꯥꯏꯕꯁꯤꯅꯤꯀꯣ ꯋꯥꯠꯂꯦ ꯋꯥꯠꯂꯦ ꯊꯝꯕꯤꯔꯤꯁꯦ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯀꯦꯔꯦꯛꯇꯔꯒꯤ ꯁꯨꯝ ꯄꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯍꯣꯏ ꯏꯕꯦꯆꯥ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯦꯁ ꯀꯩꯁꯦ ꯌꯦꯁ ꯁꯤꯒꯤ ꯃꯇꯥꯡꯁꯨ ꯌꯥꯝ ꯐꯖꯅꯁꯨ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯈꯤꯀꯣ ꯍꯣꯏ ꯍꯣꯏ ꯃꯁꯤꯒꯤ ꯃꯤꯡꯁꯤꯒꯤ ꯂꯥꯛꯀꯥꯟꯗ ꯑꯩꯈꯣꯏ ꯏꯁꯥꯃꯛꯀꯤ ꯃꯤꯡꯁꯦ ꯑꯩꯈꯣꯏ ꯇꯥꯖꯕ ꯃꯇꯝꯗ ꯁꯤꯒꯤ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛꯁꯤꯗꯗꯤ ꯄꯔꯚꯦꯖ ꯌꯨꯝꯈꯥꯏꯕꯝꯅ ꯊꯝꯕꯤꯔꯦꯀꯣ ꯍꯣꯏ ꯑꯗꯣ ꯍꯣꯏ ꯍꯣꯏ ꯄꯔꯚꯦꯖ ꯃꯨꯁꯥꯔꯐ ꯍꯥꯏꯕꯒꯤ ꯃꯤꯡ ꯌꯦꯁ ꯑꯃ ꯌꯦꯁ ꯌꯦꯁ ꯍꯪꯉꯛꯄ ꯌꯦꯁ ꯁꯤꯒꯤ ꯌꯦꯁ ꯃꯤꯡꯁꯤꯅ ꯑꯩꯈꯣꯏ ꯈꯤꯇꯪ ꯌꯨꯅꯤꯛ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯌꯦꯁ ꯃꯅꯤꯄꯨꯔꯗ ꯀꯌꯥ ꯊꯣꯟꯅꯗꯕ ꯃꯤꯡ ꯍꯣꯏ ꯍꯣꯏ ꯑꯃꯈꯛꯁꯨ ꯍꯣꯏ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯃꯤꯡꯁꯦ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯔꯤꯁꯦ ꯀꯅꯥꯅ ꯊꯣꯟꯕꯤꯕ ꯑꯣꯏꯗꯣꯏꯅꯣ ꯁꯤꯒꯤ ꯃꯇꯥꯡꯁꯨ ꯈꯤꯇꯪ ꯁ꯭ꯇꯣꯔꯤ ꯑꯃꯈꯛꯇꯤ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯈꯤꯇꯪ ꯊꯝꯕꯤꯌꯣ ꯂꯩ ꯏꯆ ꯑꯦꯟ ꯑꯦꯚ꯭ꯔꯤ ꯄꯥꯔꯠ ꯑꯣꯐ ꯑꯩꯒꯤ ꯏꯆ ꯑꯦꯟ ꯑꯦꯚ꯭ꯔꯤ ꯄꯥꯔꯠ ꯑꯣꯐ ꯁ꯭ꯇꯣꯔꯤꯁꯦ ꯑꯩ ꯁ꯭ꯇꯣꯔꯤ ꯐꯖꯕ ꯃꯅꯨꯡꯗ ꯑꯃꯃꯝ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯃꯤꯡꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯂꯤꯖꯒꯦꯀꯣ ꯑꯩꯒꯤ ꯃꯤꯡꯁꯦ ꯑꯩꯒꯤ ꯃꯃꯥ ꯕꯕꯥꯅ ꯊꯣꯜꯂꯝꯕꯁꯤ ꯃꯤꯔꯥꯖ ꯍꯥꯏꯅ ꯊꯣꯜꯂꯝꯃꯦ ꯃꯤꯔꯥꯖ ꯀꯧꯋꯦꯀꯣ ꯑꯩ ꯃꯤꯡꯁꯦ ꯑꯍꯥꯟꯕꯗ ꯃꯤꯔꯥꯖ ꯍꯥꯏꯅ ꯀꯧꯔꯝꯃꯦ ꯑꯩꯅ ꯕꯣꯔꯗꯤꯡ ꯁ꯭ꯀꯨꯜꯗ ꯂꯩꯔꯝꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯤꯡꯁꯦ ꯃꯤꯔꯥꯖ ꯍꯥꯏꯅ ꯈꯪꯅꯩ ꯀꯣ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯊꯧꯕꯥꯜ ꯔꯣꯝꯗ ꯂꯥꯛꯑꯕ ꯃꯇꯝꯁꯤꯗꯩꯗ ꯃꯃꯥꯍꯣꯏ ꯕꯕꯥꯍꯣꯏ ꯂꯩꯈꯤꯗꯕ ꯃꯇꯨꯡꯁꯤꯗꯩꯗ ꯑꯩ ꯊꯧꯕꯥꯜꯁꯤꯗ ꯄꯨꯔꯛꯄ ꯃꯇꯝꯁꯤꯗꯩꯁꯤꯗ ꯃꯨꯁꯥꯔꯞ ꯍꯥꯏꯅꯁꯨ ꯊꯣꯟꯕ ꯍꯥꯏꯇꯥꯔꯦ ꯃꯤꯡꯁꯦ ꯃꯤꯔꯥꯖ ꯍꯥꯏꯅꯁꯨ ꯈꯔꯅ ꯀꯧꯕ ꯃꯨꯁꯥꯔꯞ ꯍꯥꯏꯅ ꯈꯔꯁꯨ ꯀꯧꯕ ꯀꯣ ꯑꯗꯨꯒ ꯁꯨꯝ ꯈꯔ ꯀꯧꯕꯁꯤꯗꯩꯗꯤ ꯊꯧꯕꯥꯜ ꯂꯣꯝ ꯂꯥꯛꯄꯗꯒꯤꯗꯤ ꯃꯨꯁꯥꯔꯞ ꯍꯥꯏꯅ ꯑꯣꯟꯈ꯭ꯔꯦꯕꯀꯣ ꯑꯣꯀꯦ ꯑꯩꯒꯤ ꯃꯤꯡꯁꯦ ꯌꯨꯝꯈꯥꯏꯕꯝ ꯃꯨꯁꯥꯔꯞ ꯍꯨꯁꯦꯟ ꯍꯥꯏꯅ ꯑꯣꯟꯈ꯭ꯔꯦꯕ ꯊꯧꯕꯥꯜꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤꯀꯣ ꯑꯗꯣ ꯑꯣꯟꯈ꯭ꯔꯀꯥꯟꯁꯤꯗꯩꯁꯤꯗ ꯑꯩꯁꯤꯅ ꯀ꯭ꯂꯥꯁ 3 ꯃꯇꯝꯗꯨꯗ ꯀ꯭ꯂꯥꯁ 3 ꯇꯝꯃꯤꯀꯣ ꯀ꯭ꯂꯥꯁ 3 4 5 6 7 8 9 ꯁꯨꯃꯥꯏꯅ ꯁꯨꯝ ꯌꯧꯔꯛꯑꯦ ꯀ꯭ꯂꯥꯁ 9 ꯇꯝꯃꯛꯄ ꯃꯇꯝꯁꯤꯗꯩꯗ ꯑꯩꯅ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯁꯀꯤ ꯇꯝꯃꯛꯄ ꯃꯇꯝꯁꯤꯗꯩꯁꯤꯗꯀꯣ ꯑꯩꯉꯣꯟꯗ ꯆꯦꯞꯇꯔ ꯑꯃ ꯑꯩꯈꯣꯏꯒꯤ ꯖꯦꯅꯔꯦꯜ ꯄꯔꯚꯦꯖ ꯃꯨꯁꯥꯔꯞ ꯄꯥꯀꯤꯁꯇꯥꯟꯒꯤ ꯖꯦꯅꯔꯦꯜ ꯑꯣꯀꯦ ꯄꯔꯚꯦꯖ ꯃꯨꯁꯥꯔꯞꯀꯤ ꯆꯦꯞꯇꯔꯁꯦ ꯑꯍꯥꯟꯕꯁꯤꯗꯩꯁꯤꯗ ꯃꯇꯝꯗꯨꯗꯗꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯕ ꯅꯠꯇꯦ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯁꯨ ꯃꯥꯅ ꯂꯤꯗꯔꯁꯤꯞ ꯑꯣꯏꯕꯒꯤ ꯀꯦꯔꯦꯛꯇꯔ ꯑꯃ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯃꯥꯅ ꯉꯥꯡꯉꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯍꯥꯏꯕꯅꯆꯤꯡꯕꯗꯨꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯀꯦ ꯑꯗꯣ ꯑꯩꯒꯤ ꯃꯤꯡꯁꯦ ꯃꯨꯁꯥꯔꯞ ꯍꯥꯏꯔꯕꯅꯤꯅ ꯃꯃꯥꯡꯗ ꯄꯔꯚꯦꯖ ꯍꯥꯞꯆꯤꯟꯒꯦꯗꯅ ꯑꯩꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯩ ꯃꯥꯃꯣꯁꯤꯗ ꯍꯥꯏꯔꯦꯕ ꯃꯥꯃꯣ ꯑꯩ ꯃꯤꯡꯁꯦ ꯃꯨꯁꯥꯔꯞꯁꯦ ꯄꯔꯚꯦꯖ ꯃꯃꯥꯡꯗ ꯍꯥꯞꯆꯤꯟꯒꯦ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯣ ꯃꯥꯃꯣꯁꯦ ꯑꯩꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛꯁꯤꯗꯩꯗ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯃꯣꯁꯤꯅ ꯑꯩꯅ ꯍꯦꯛ ꯇꯧꯒꯦ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯐꯕꯒꯤ ꯂꯝꯕꯤꯗ ꯑꯣꯏꯇꯥꯔꯒꯗꯤ ꯇꯧꯔꯣ ꯍꯥꯏꯗꯅ ꯍꯦꯛꯇ ꯇꯧ ꯑꯗꯣ ꯃꯥꯃꯣ ꯈꯛꯇ ꯅꯠꯇꯅ ꯂꯩꯔꯤꯕ ꯑꯩꯒꯤ ꯃꯃꯥꯒꯤ ꯑꯣꯀꯦ ꯃꯆꯟꯅꯨꯄꯤꯁꯤꯡ ꯑꯣꯀꯦ ꯃꯃꯥꯒꯤ ꯃꯆꯟꯅꯨꯄꯤꯒꯤ ꯅꯨꯄꯥ ꯀꯀꯥꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯅꯗꯤ ꯂꯣꯏꯅ ꯕꯕꯥ ꯀꯧꯔꯦꯀꯣ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯒ ꯃꯥꯃꯣ ꯑꯅꯤꯃꯛ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤꯅꯗꯤ ꯂꯣꯏꯅꯃꯛ ꯁꯞꯄꯣꯔꯇꯤꯞ ꯑꯣꯏꯕ ꯑꯗꯨꯅ ꯃꯤꯡꯁꯦ ꯄꯔꯚꯦꯖ ꯃꯨꯁꯥꯔꯞ ꯍꯥꯏꯗꯅ ꯊꯣꯟꯈ꯭ꯔꯦ ꯀꯣ ꯑꯗꯨꯒ ꯌꯨꯝꯈꯥꯏꯕꯝ ꯄꯔꯚꯦꯖ ꯃꯨꯁꯥꯔꯞ ꯌꯨꯝꯈꯥꯏꯕꯝ ꯍꯥꯏꯁꯤꯅ ꯑꯩꯒꯤ ꯁꯥꯒꯩ ꯑꯣꯏꯒꯗꯣꯏꯅꯤ ꯌꯨꯝꯈꯥꯏꯕꯝ ꯍꯥꯏꯁꯤꯅ ꯑꯣꯀꯦ ꯁꯥꯒꯩ ꯑꯣꯏꯒꯗꯣꯏꯅꯤꯗꯅꯀꯣ ꯑꯗꯨꯅ ꯃꯤꯡꯁꯤ ꯄꯔꯚꯦꯖ ꯌꯨꯝꯈꯥꯏꯕꯝ ꯄꯔꯚꯦꯖ ꯃꯨꯁꯥꯔꯞ ꯍꯥꯏꯁꯦ ꯂꯥꯛꯏꯁꯤ ꯀꯔꯝꯍꯥꯏꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩ ꯑꯗꯨ ꯁ꯭ꯀꯨꯜꯂꯤꯡ ꯇꯥꯏꯃꯤꯡꯗꯨꯗꯒꯤ ꯀ꯭ꯂꯥꯁ 9ꯒꯤ ꯃꯇꯝꯗꯨꯗꯒꯤ ꯀ꯭ꯂꯥꯁ 9ꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯑꯣꯟꯊꯣꯛꯍꯧꯕꯅꯦꯕ ꯑꯩꯅ ꯄꯔꯚꯦꯖ ꯃꯨꯁꯥꯔꯞ ꯍꯥꯏꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯁꯀꯤ ꯃꯦꯝꯁꯤꯅꯁꯨ ꯃꯦꯝꯁꯤ ꯌꯥꯝꯅ ꯊꯤꯑꯣꯔꯤꯇꯤꯀꯦꯜꯂꯤ ꯀ꯭ꯂꯥꯁ ꯇꯧꯕ ꯈꯛꯇ ꯅꯠꯇꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜꯂꯤ ꯇꯥꯛꯑꯦꯕ ꯃꯥꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯕ ꯃꯇꯝꯁꯤꯗꯩꯗ ꯀꯣ ꯃꯦꯝꯁꯤꯅ ꯊꯧꯕꯥꯜꯗꯒꯤꯅꯤ ꯃꯦꯝꯁꯤ ꯀꯣ
ꯑꯗꯣ ꯃꯦꯝꯁꯤꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯃꯇꯝꯁꯤꯗꯩꯁꯤꯗ ꯃꯨꯁꯥꯔꯞ ꯑꯩ ꯃꯤꯡꯁꯦ ꯃꯨꯁꯥꯔꯞ ꯀꯧꯕꯅꯤꯅ ꯄꯔꯚꯦꯖ ꯃꯨꯁꯥꯔꯞꯀꯤ ꯍꯦꯛ ꯆꯦꯞꯇꯔꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯩꯁꯤ ꯀꯧꯊꯣꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗꯩꯗ ꯁ꯭ꯇꯦꯖꯁꯤꯗ ꯂꯦꯞꯍꯟꯒꯗꯣꯏꯅꯦꯕ ꯂꯦꯞꯍꯜꯂꯒ ꯄꯔꯚꯦꯖ ꯃꯨꯁꯥꯔꯞꯅ ꯄꯤꯔꯝꯕ ꯁ꯭ꯄꯤꯆꯁꯦ ꯑꯩꯉꯣꯟꯗ ꯄꯥꯍꯟꯒꯗꯣꯏꯅꯦꯕ ꯑꯗꯨꯒ ꯄꯔꯚꯦꯖ ꯃꯨꯁꯥꯔꯞꯅ ꯉꯥꯡꯕ ꯃꯑꯣꯡꯒꯤ ꯋꯥꯉꯥꯡ ꯉꯥꯡꯒꯗꯧꯅꯤ ꯀꯥꯏꯅ ꯍꯥꯏꯔꯒ ꯑꯩꯉꯣꯟꯁꯤꯗꯩꯗ ꯑꯗꯨꯒꯤ ꯀꯦꯔꯦꯛꯇꯔꯗꯨꯃ ꯍꯥꯞꯆꯟꯅꯕ ꯍꯣꯠꯅꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯇꯝꯍꯧꯅꯕꯅꯤ ꯃꯦꯝꯅ ꯇꯧꯕꯤꯔꯤꯗꯣ ꯑꯩꯅ ꯇꯝꯍꯧꯕ ꯈꯛꯇ ꯅꯠꯇꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯅ ꯇꯥꯔꯤꯕ ꯃꯌꯥꯝ ꯁ꯭ꯇꯨꯗꯦꯟ ꯑꯩꯒꯤ ꯀꯂꯤꯛ ꯃꯌꯥꯝꯗꯨꯁꯨ ꯇꯥꯟꯅꯕꯒꯤꯗꯃꯛꯇꯅꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯒꯤꯗꯨꯗ ꯌꯥꯝꯅ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯣꯏꯔꯒ ꯑꯩꯒꯤ ꯃꯤꯡꯁꯦ ꯄꯔꯚꯦꯖ ꯃꯨꯁꯥꯔꯞ ꯍꯥꯏꯗꯅ ꯑꯣꯟꯈꯤꯕꯅꯦ ꯃꯔꯨ ꯑꯣꯏꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯤꯡꯁꯤꯒꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯌꯨꯅꯤꯛ ꯑꯣꯏꯕꯅꯤꯅ ꯍꯣꯏ 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 ꯕꯤꯍꯥꯏꯟ ꯗ ꯁꯤꯟꯗ ꯑꯩꯈꯣꯏꯒꯤ ꯌꯦꯁ ꯌꯦꯁ ꯁ꯭ꯇꯣꯔꯤ ꯌꯦꯁ ꯑꯃꯈꯛ ꯌꯦꯁ ꯍꯣꯏ ꯍꯣꯏ ꯂꯩꯔꯝꯒꯅꯤ ꯍꯣꯏ ꯌꯥꯝ ꯍꯣꯏ ꯐꯖꯅꯁꯨ ꯁ꯭ꯇꯣꯔꯤꯁꯦ ꯌꯥꯝꯅ ꯍꯣꯏ 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 ꯏꯟꯁꯄꯤꯔꯦꯁꯅꯦꯜ ꯑꯣꯏꯕ ꯃꯣꯇꯤꯚꯦꯁꯅꯦꯜ ꯑꯣꯏꯕ ꯍꯣꯏ ꯑꯗꯨꯒꯨꯝꯕ ꯍꯣꯏ ꯁ꯭ꯇꯣꯔꯤ ꯑꯃꯈꯛꯁꯨ ꯂꯩꯀꯣ ꯍꯣꯏ ꯕꯠ ꯍꯧꯖꯤꯛꯀꯤ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯏꯁꯥꯃꯛꯅ ꯑꯩꯈꯣꯏ ꯐꯣꯡꯕꯤꯔꯤꯕ ꯂꯥꯏꯔꯤꯛ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯏ ꯍꯣꯏ ꯃꯁꯤꯒꯤ ꯑꯍꯥꯟꯕ ꯚꯣꯂꯨꯝ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯎꯝ ꯎꯝ ꯁꯤꯃꯛꯇꯤ ꯐꯣꯡꯕꯤꯔꯦ ꯑꯗꯨꯕꯨ ꯇꯨ ꯕꯤ ꯀꯟꯇꯤꯅ꯭ꯌꯨ ꯊꯥꯔꯤꯕꯅꯤꯅ ꯅꯦꯛꯁꯀꯤ ꯚꯣꯂꯨꯝꯁꯨ ꯑꯩꯈꯣꯏꯒꯤ ꯎꯝ ꯎꯝ ꯄ꯭ꯂꯥꯟ ꯂꯩꯕꯤꯔꯝꯒꯗꯧꯕ ꯃꯥꯜꯂꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯔꯝꯕ ꯃꯇꯝꯗꯒꯗꯤ ꯃꯁꯤ ꯄꯕ꯭ꯂꯤꯁ ꯇꯧꯔꯛꯄꯒꯤ ꯄ꯭ꯂꯥꯟꯒꯗꯤ ꯂꯩꯕꯤ ꯃꯁꯤꯁꯦ ꯑꯩꯅ ꯑꯩꯒꯤ ꯂꯥꯏꯐꯁꯤꯒ ꯍꯥꯏꯐꯦꯠꯇꯪ ꯔꯤꯐ꯭ꯂꯦꯛ ꯇꯧꯕ ꯑꯣꯏꯒꯗꯣꯏꯅꯤ ꯂꯥꯏꯔꯤꯛꯁꯤꯒꯀꯣ ꯂꯥꯏꯔꯤꯛꯁꯦ ꯄꯥꯕ ꯃꯇꯝꯗ ꯑꯩꯒꯤ ꯂꯥꯏꯐ ꯁ꯭ꯇꯣꯔꯤꯁꯤ ꯈꯪꯕ ꯃꯤꯒ ꯑꯩꯒꯤ ꯂꯥꯏꯐ ꯍꯤꯁꯇ꯭ꯔꯤꯁꯤ ꯈꯪꯕ ꯃꯤꯅ ꯂꯥꯏꯔꯤꯛꯁꯦ ꯄꯥꯕ ꯇꯥꯔꯒꯗꯤ ꯑꯦꯚ꯭ꯔꯤ ꯄꯥꯔꯠꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯂꯥꯏꯐ ꯁ꯭ꯇꯣꯔꯤꯁꯤꯒ ꯔꯤꯐ꯭ꯂꯦꯛ ꯇꯧꯒꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯏꯆꯥꯟ ꯆꯥꯟꯅꯒꯗꯣꯏꯅꯤ ꯍꯥꯏꯇꯥꯔꯦ ꯀꯣꯟꯐ꯭ꯂꯤꯛꯁꯤꯅ ꯇꯣꯉꯥꯟꯕ ꯑꯃ ꯂꯩꯈ꯭ꯔꯦꯀꯣ ꯀꯣꯟꯐ꯭ꯂꯤꯛꯁꯤꯒ ꯊꯣꯛꯄꯕꯨꯗꯤ ꯊꯣꯛꯏꯗꯨꯅ ꯆꯥꯟꯅꯒꯗꯣꯏꯅꯤ ꯑꯗꯨ ꯇꯥꯔꯒꯁꯨ ꯃꯥꯗꯔꯍꯨꯗ ꯍꯥꯏꯕ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯌꯦꯁ ꯃꯃꯥꯒ ꯃꯆꯥꯒ ꯀꯥꯏꯅꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯁꯨ ꯉꯟꯅ ꯀꯥꯏꯅꯔꯛꯈꯤꯕꯒꯤ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯑꯃ ꯂꯩꯈꯤꯕꯅꯤꯅ ꯑꯗꯨꯝ ꯔꯤꯐ꯭ꯂꯦꯛ ꯇꯧꯒꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯋꯥꯠꯄ ꯑꯃ ꯂꯩꯔꯕꯅꯤna ꯂꯥꯏꯔꯤꯛꯁꯤꯗꯁꯨ ꯑꯋꯥꯠꯄ ꯑꯃ ꯊꯝꯃꯒꯦ ꯍꯥꯏꯗꯅ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯈꯜꯂꯤ ꯚꯣꯂꯨꯝ 2ꯁꯦ ꯑꯩꯅ ꯄꯨꯊꯣꯛꯁꯤꯔꯥ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯑꯥꯏꯗꯤꯌꯥꯗꯤ ꯂꯩꯀꯣ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯇꯥꯔꯒꯁꯨ ꯚꯣꯂꯨꯝ 2ꯁꯦ ꯑꯩ ꯑꯋꯥꯠꯄ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯊꯝꯃꯁꯤꯔꯥ ꯍꯥꯏꯗꯅ ꯈꯜꯂꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯀꯔꯝꯕ ꯃꯇꯝꯗ ꯃꯇꯝꯗꯨꯃ ꯆꯞ ꯆꯥꯅ ꯑꯩ ꯂꯦꯞꯆꯗ꯭ꯔꯤ ꯂꯦꯞꯄ ꯍꯣꯏ ꯉꯝꯗ꯭ꯔꯤꯕꯀꯣ ꯀꯔꯤꯒꯨꯝꯕ ꯇꯥꯏꯃꯤꯡ ꯑꯃꯗ ꯏꯟꯁꯄꯤꯔꯦꯁꯟ ꯑꯃꯗꯒꯤ ꯑꯩ ꯄꯨꯊꯣꯔꯛꯈꯤꯕꯗꯤ ꯌꯥꯏ ꯑꯗꯨ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ ꯃꯥꯏꯟꯁꯦꯠꯇꯗꯤ ꯀꯔꯤꯅꯣ ꯋꯥꯠ ꯍꯥꯏꯔꯒꯗꯤ ꯑꯩ ꯍꯧꯖꯤꯛꯀꯤ ꯃꯥꯏꯟꯁꯦꯠꯇꯗꯤ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯑꯩꯉꯣꯟꯗ ꯑꯋꯥꯠꯄ ꯑꯃ ꯂꯩꯔꯤꯕꯅꯤꯅ ꯍꯧꯖꯤꯛꯐꯥꯎꯁꯦ ꯑꯗꯨꯝ ꯑꯩꯒꯤ ꯃꯃꯥꯒꯤ ꯃꯆꯟꯅꯨꯄꯤꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯃꯥꯃꯣꯁꯤꯡꯅ ꯑꯩꯁꯦ ꯅꯔꯆꯔ ꯇꯧꯔꯒ ꯃꯈꯣꯏꯅ ꯅꯨꯡꯁꯤꯅ ꯌꯣꯛꯄꯤꯔꯒ ꯂꯩꯕꯤ ꯍꯥꯏꯇꯥꯔꯒꯁꯨ ꯑꯋꯥꯠꯄ ꯑꯃꯗꯤ ꯂꯩꯔꯤꯗꯅꯀꯣ ꯑꯋꯥꯠꯄꯁꯤ ꯂꯩꯔꯤꯕꯅꯤꯅ ꯂꯥꯏꯔꯤꯛꯁꯤꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯑꯋꯥꯠꯄ ꯑꯃ ꯊꯝꯃꯒꯦ ꯍꯥꯏꯗꯅ ꯆꯞ ꯃꯥꯟꯅꯅ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯈꯟꯖꯔꯤ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯜꯂꯤꯕꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯏꯕꯒꯤ ꯂꯝꯁꯤꯗꯁꯨ ꯅꯧꯅ ꯈꯣꯡꯗꯥꯕꯤꯔꯦꯀꯣ ꯌꯦꯁ ꯌꯦꯁ ꯃꯁꯤ ꯌꯦꯁ ꯑꯗꯨꯝ ꯍꯥꯏꯔꯦ ꯁꯤꯒꯤ ꯖꯔꯅꯤꯁꯦ ꯍꯣꯏ ꯃꯈꯥ ꯍꯣꯏ ꯇꯥꯅ ꯑꯗꯨꯝ ꯆꯠꯊꯈꯤꯒꯦ ꯁꯤꯒꯤ ꯚꯣꯂꯨꯝ 2ꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃꯈꯛ ꯍꯣꯏ ꯍꯣꯏ ꯊꯝꯃꯀꯥꯟꯗ ꯍꯣꯏ ꯑꯇꯣꯞꯄ ꯍꯣꯏ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯍꯣꯏ 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 ꯑꯇꯣꯞꯄꯁꯨ ꯈꯤꯇꯪ ꯈꯨꯠ ꯊꯥꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯒꯗꯤ ꯂꯩꯕꯤꯕ꯭ꯔꯥ ꯂꯩ ꯌꯦꯁ ꯂꯩꯖꯩ ꯑꯩꯒꯤ ꯃꯊꯪꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯩꯅ ꯃꯔꯨ ꯑꯣꯏꯅ ꯂꯥꯏꯔꯤꯛꯁꯦ ꯑꯩꯗꯤ ꯏꯕꯁꯤꯗꯩꯗ ꯑꯗꯨꯝ ꯐꯣꯀꯁ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯀꯦ ꯍꯧꯖꯤꯛꯁꯤ ꯂꯥꯏꯔꯤꯛꯁꯦ ꯐꯣꯡꯕ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯑꯩ ꯂꯥꯏꯔꯤꯛꯁꯦ ꯐꯣꯡꯕ ꯂꯣꯏꯔꯦ ꯍꯥꯏꯔꯒ ꯂꯥꯏꯔꯤꯛꯁꯤꯗꯩ ꯈꯛꯇ ꯑꯩ ꯑꯗꯨꯝ ꯐꯣꯀꯁ ꯇꯧꯔꯒ ꯂꯩꯖꯗꯦꯕꯀꯣ ꯑꯩ ꯑꯗꯨꯝ ꯑꯇꯣꯞꯄ ꯑꯇꯣꯞꯄ ꯑꯥꯏꯗꯤꯌꯥꯁꯤꯡꯁꯨ ꯑꯗꯨꯝ ꯏꯁꯟꯅꯕ ꯍꯣꯠꯅꯖꯔꯤꯑꯕ ꯑꯗꯨꯝ ꯏꯁꯟꯖꯔꯤꯑꯕ ꯑꯗꯨꯝ ꯃꯈꯥ ꯇꯥꯕꯁꯤꯡꯗꯁꯨ ꯋꯔꯛ ꯇꯧꯖꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯊꯪꯒꯤ ꯂꯥꯏꯔꯤꯛꯁꯤꯗꯤ ꯑꯩꯅ ꯃꯊꯪꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯩꯅ ꯅꯦꯝ ꯑꯃ ꯊꯣꯟꯖꯔꯦ ꯍꯥꯏꯇꯥꯔꯦ ꯃꯊꯪꯒꯤ ꯑꯩꯅ ꯑꯥꯏꯗꯤꯌꯥ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯏꯔꯤꯛꯁꯤꯃꯛꯇꯤ ꯆꯞ ꯆꯥꯅ ꯂꯣꯏꯁꯤꯟꯕꯗꯤ ꯑꯣꯏꯗ꯭ꯔꯤ ꯀꯣ ꯐꯨꯜꯂꯤ ꯄꯣꯂꯤꯁ ꯇꯧꯗ꯭ꯔꯤ ꯀꯣ ꯂꯥꯏꯔꯤꯛꯁꯦ ꯄꯣꯂꯤꯁ ꯇꯧꯗ꯭ꯔꯤ ꯂꯥꯏꯔꯤꯛꯁꯦ ꯃꯥꯔꯖꯤꯅꯦꯂꯥꯏꯁ ꯇꯧꯗ꯭ꯔꯤ ꯀꯣ ꯂꯥꯏꯔꯤꯛꯁꯦ ꯑꯣꯟꯂꯤ ꯑꯩꯒꯤ ꯐꯣꯟꯒꯤ ꯅꯣꯠꯁꯇ ꯌꯥꯎꯔꯤ ꯀꯣ ꯑꯗꯨꯅ ꯂꯥꯏꯔꯤꯛꯁꯤꯒꯤ ꯅꯦꯝ ꯑꯃꯗꯤ ꯂꯩꯔꯦ ꯑꯗꯣ ꯌꯥꯝꯅ ꯏꯁꯄꯦꯁꯦꯜ ꯏꯆꯦ ꯍꯣꯏꯅ ꯂꯥꯛꯑꯒ ꯑꯩꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕꯤꯕꯅꯤꯅ ꯑꯩ ꯅꯦꯝꯁꯤꯃꯗꯤ ꯑꯩ ꯍꯥꯏꯗꯣꯛꯆꯔꯒꯦꯀꯣ ꯑꯣꯀꯦ ꯃꯁꯤꯃ ꯁꯔꯄ꯭ꯔꯥꯏꯖꯤꯡꯂꯤ ꯑꯇꯩ ꯀꯅꯥ ꯑꯃ ꯐꯥꯎꯗ ꯉꯁꯤ ꯐꯥꯎꯗ ꯍꯥꯏꯗꯣꯛꯇ꯭ꯔꯤꯀꯣ ꯔꯦꯁ ꯕꯥꯏ ꯗꯤꯁꯇꯦꯟꯁ ꯍꯥꯏꯗꯅꯀꯣ ꯍꯥꯏꯗꯤ ꯔꯦꯁ ꯕꯥꯏ ꯗꯤꯁꯇꯦꯟꯁ ꯍꯥꯏꯗꯅ ꯂꯥꯏꯔꯤꯛꯀꯤ ꯃꯃꯤꯡꯁꯤ ꯊꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯀꯣ ꯍꯥꯏꯗꯤ ꯗꯤꯁꯇꯦꯟꯁꯅ ꯔꯦꯁ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯌꯣꯛꯄꯤꯔꯛꯄꯁꯦ ꯃꯄꯥꯟꯅ ꯌꯣꯛꯂꯛꯑꯦ ꯍꯥꯏꯇꯥꯔꯦ ꯃꯅꯨꯡꯅ ꯑꯣꯀꯦ ꯌꯣꯛꯄ ꯅꯠꯇꯕ ꯃꯄꯥꯟꯅ ꯌꯣꯛꯂꯛꯄꯅꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯀꯣ ꯋꯥꯔꯤ ꯑꯃꯈꯛꯇꯪꯅꯦ ꯃꯅꯨꯡꯁꯤꯗꯩꯁꯤꯗ ꯌꯥꯎꯒꯗꯣꯏꯁꯦ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯩꯁꯤꯗꯁꯨ ꯑꯩꯒꯤ ꯑꯗꯨꯝ ꯔꯤꯐ꯭ꯂꯦꯛ ꯇꯧꯒꯗꯣꯏꯅꯦ ꯑꯣꯀꯦ ꯑꯗꯨꯅ ꯃꯔꯨ ꯑꯣꯏꯅ ꯋꯥꯔꯤꯁꯤꯒꯤ ꯃꯊꯪꯒꯤ ꯂꯥꯏꯔꯤꯛꯁꯦ ꯔꯦꯁ ꯕꯥꯏ ꯗꯤꯁꯇꯦꯟꯁ ꯍꯥꯏꯔꯤꯁꯦ ꯑꯣꯏꯒꯗꯣꯏꯅꯤ ꯃꯗꯨꯗ ꯈꯨꯠ ꯊꯥꯕꯗꯤ ꯈꯤꯇꯪꯗꯤ ꯍꯧꯔꯒꯦ ꯍꯧꯗꯤ ꯍꯧꯔꯦ ꯃꯤꯡꯒꯤ ꯃꯇꯥꯡꯁꯦꯀꯣ ꯎꯝ ꯁꯤꯗ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯃꯛꯀꯤ ꯂꯥꯏꯔꯤꯛꯁꯦ ꯍꯣꯏ ꯍꯣꯏ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯚꯔ ꯄꯤꯛꯆꯔꯥꯏꯖꯦꯁꯟꯒꯤ ꯃꯇꯥꯡꯗꯤ ꯄꯟꯕꯤꯈ꯭ꯔꯦꯕꯀꯣ ꯍꯣꯏ ꯍꯣꯏ ꯃꯃꯤꯡꯁꯦ ꯃꯃꯤꯡ ꯎꯝ ꯋꯥꯟ ꯅꯥꯏꯠ ꯗꯦꯠ ꯆꯦꯟꯖ ꯂꯥꯏꯐ ꯍꯥꯏꯕ ꯃꯃꯤꯡ ꯊꯣꯛꯂꯛꯏꯕꯁꯦ ꯍꯣꯏ ꯑꯁꯤꯒꯤꯁꯨ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯃꯤꯡ ꯊꯣꯟꯕ ꯑꯁꯤꯃꯛꯇꯕꯨ ꯑꯩꯈꯣꯏꯒꯤ ꯍꯣꯏ 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 ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯀꯣꯟꯇꯦꯟꯠꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯀꯚꯔꯗ ꯍꯥꯞꯀꯗꯧꯔꯤꯕ ꯑꯩꯈꯣꯏ ꯃꯃꯤꯡꯁꯤꯅ ꯈꯤꯇꯪ ꯃꯤꯌꯥꯝꯅ ꯍꯦꯛ ꯄꯥꯕ ꯃꯇꯝꯗ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯗꯤ ꯁꯤꯒꯤ ꯃꯃꯤꯡꯁꯤꯗꯤ ꯈꯤꯇꯪ ꯑꯦꯇ꯭ꯔꯦꯛꯇꯤꯞ ꯑꯣꯏ ꯄꯥꯅꯤꯡꯕꯒꯤ ꯍꯣꯏ ꯏꯊꯤꯜ ꯍꯣꯏ ꯑꯃꯈꯛ ꯐꯥꯎꯍꯟꯗꯣꯏꯅꯦꯕ ꯍꯣꯏ ꯃꯤꯡꯁꯦ ꯍꯣꯏ ꯍꯣꯏ ꯁꯤꯒꯤ ꯃꯤꯡꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯍꯣꯏ ꯊꯝꯕꯤ ꯃꯤꯡꯁꯦ ꯑꯩꯅ ꯈꯟꯕ ꯃꯇꯝꯗ ꯆꯥꯎꯔꯥꯛꯄ ꯃꯤꯡ 15 ꯃꯨꯛꯀꯨꯝꯕ ꯑꯩꯅ ꯂꯤꯁ ꯑꯃꯗ ꯏꯔ ꯊꯝꯃꯦꯀꯣ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯃꯤꯡ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦꯀꯣ
ꯆꯥꯎꯔꯛꯄ ꯂꯤꯁ 15ꯃꯨꯛ ꯏꯕꯁꯤꯗꯒꯤ ꯂꯥꯁ ꯑꯦꯟ ꯐꯥꯏꯅꯦꯜ ꯑꯣꯏꯅ ꯋꯥꯟ ꯅꯥꯏꯠ ꯗꯦꯠ ꯆꯦꯟꯖ ꯂꯥꯏꯐ ꯍꯥꯏꯁꯦ ꯈꯟꯈꯠꯂꯛꯏꯅꯦ ꯗ ꯅꯥꯏꯠ ꯗꯦꯠ ꯆꯦꯟꯖ ꯂꯥꯏꯐ ꯍꯥꯏꯗꯅ ꯑꯍꯥꯟꯕ ꯊꯅꯝꯃꯦ ꯑꯩꯅꯀꯣ ꯗ ꯅꯥꯏꯠ ꯗꯦꯠ ꯆꯦꯟꯖ ꯂꯥꯏꯐ ꯍꯥꯏꯗꯅ ꯊꯅꯝꯃꯦ ꯃꯁꯤꯅꯁꯨ ꯈꯤꯇꯪ ꯄ꯭ꯔꯤꯃꯤꯌꯝꯅꯦꯁ ꯑꯣꯏꯕ ꯑꯃ ꯐꯤꯜ ꯇꯧꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯅ ꯋꯥꯟ ꯅꯥꯏꯠ ꯍꯥꯏꯕꯁꯤꯅ ꯑꯃꯨꯛꯀ ꯈꯤꯇꯪ ꯆꯥꯟꯅꯒꯗ꯭ꯔꯥꯅ ꯑꯃꯨꯛꯁꯨ ꯈꯜꯂꯦꯀꯣ ꯀꯩꯒꯤꯅꯣꯗꯤ ꯑꯍꯤꯡ ꯑꯃꯗꯨꯈꯛ ꯑꯣꯏꯕꯅꯤꯅ ꯋꯥꯟ ꯍꯥꯏꯕꯁꯤꯃ ꯄꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅꯀꯣ ꯑꯩꯅ ꯑꯍꯤꯡꯗꯨ ꯃꯈꯛꯅ ꯆꯦꯟꯖ ꯇꯧꯕꯅꯤꯅ ꯑꯦꯟꯇꯥꯌꯔ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯣꯏꯅ 2023ꯗꯒꯤ ꯆꯍꯤ 3 ꯁꯨꯔꯛꯑꯕꯁꯦ ꯆꯍꯤ 3 ꯅꯠꯇꯦ ꯆꯍꯤ 4ꯃꯨꯛꯀꯤ ꯃꯌꯥ ꯁꯨꯔꯛꯑꯕꯁꯦ ꯑꯍꯤꯡ ꯑꯃꯗꯨꯅ ꯆꯦꯟꯖ ꯇꯧꯔꯛꯈꯤꯕꯅꯦꯕ ꯑꯍꯤꯡ ꯑꯃꯗꯨꯒꯤ ꯔꯤꯚꯣꯂꯨꯁꯟꯗꯨꯅ ꯆꯦꯟꯖ ꯇꯧꯔꯛꯈꯤꯕꯅꯤꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯋꯥꯟ ꯅꯥꯏꯠ ꯗꯦꯠ ꯆꯦꯟꯖ ꯂꯥꯏꯐ ꯍꯥꯏꯕꯁꯦ ꯑꯩꯅ ꯑꯍꯥꯟꯕ ꯊꯣꯟꯖꯔꯝꯕꯁꯦ ꯃꯅꯨꯡꯁꯤꯗꯩꯁꯤꯗ ꯔꯥꯍꯨꯜ ꯁ꯭ꯇꯦꯜꯁ ꯀꯥꯏꯅꯀꯣ ꯍꯥꯏꯗꯤ ꯃꯆꯥꯅꯨꯄꯥ ꯔꯥꯍꯨꯜꯒꯤ ꯋꯥꯔꯤꯅꯤꯅ ꯑꯗꯩꯗꯨꯗ ꯑꯗꯒꯤ ꯑꯁꯤ ꯈꯛꯇ ꯅꯠꯇꯅ ꯂꯥꯏꯔꯤꯛ ꯃꯃꯤꯡꯁꯤꯗꯩꯗ ꯂꯥꯏꯔꯤꯛ ꯃꯃꯤꯡ 15ꯃꯨꯛꯀꯨꯝꯕ ꯑꯦꯛꯁꯄꯦꯛ ꯇꯧꯔꯒ ꯑꯩꯅ ꯂꯤꯁꯁꯤꯗ ꯏꯔꯒ ꯊꯝꯃꯦ ꯑꯗꯨꯒ ꯑꯩꯁꯦ ꯑꯗꯨꯝ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯐꯝꯅꯅꯤꯀꯣ ꯑꯩꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯑꯩꯒꯤ ꯂꯣꯒꯤ ꯂꯥꯏꯔꯤꯛꯁꯦ ꯊꯝꯃꯒ ꯄꯥꯗꯕꯁꯨ ꯌꯥꯗꯕ ꯑꯩꯒꯤ ꯑꯦꯛꯖꯥꯝꯒꯤ ꯇꯥꯏꯃꯤꯡꯁꯨ ꯑꯣꯏꯕ ꯑꯗꯨ ꯁꯣꯝꯗꯁꯨ ꯑꯩꯒꯤ ꯃꯅꯤꯄꯨꯔꯒꯤ ꯊꯕꯛꯅꯤ ꯇꯧꯗ ꯌꯥꯗꯦ ꯀꯥꯏꯅ ꯑꯩꯉꯣꯟꯗ ꯀꯅꯥꯒꯨꯝꯕꯅ ꯐꯣꯔꯁ ꯇꯧꯔꯛꯄꯒꯤ ꯃꯑꯣꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯍꯥꯔꯠꯁꯤꯅ ꯐꯣꯔꯁ ꯇꯧꯔꯛꯏꯅꯦꯕ ꯑꯩꯉꯣꯟꯗ ꯕ꯭ꯔꯦꯟꯁꯤꯅꯗꯤ ꯁꯣꯝꯗ ꯂꯥꯏꯔꯤꯛꯁꯤꯗ ꯐꯣꯀꯁ ꯇꯧꯗꯕ ꯌꯥꯗꯕꯒꯤ ꯇꯥꯏꯃꯤꯡꯅꯦꯕ ꯀꯩꯒꯤꯅꯣꯗꯤ ꯂꯣ ꯍꯥꯏꯁꯤꯗꯕꯨ ꯄꯥꯗꯕ ꯌꯥꯗꯕ ꯑꯃ ꯑꯣꯏꯗꯅꯀꯣ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯉꯦ ꯑꯗꯩꯁꯤꯗ ꯃꯤꯡꯁꯦ 15ꯃꯨꯛꯀꯨꯝꯕ ꯊꯝꯕ ꯀꯥꯟꯁꯤꯗ ꯑꯩꯁꯦ ꯇꯨꯃꯤꯟꯅ ꯐꯝꯃꯒ ꯈꯜꯂꯒ ꯂꯥꯁ ꯑꯦꯟ ꯐꯥꯏꯅꯦꯜ ꯑꯣꯏꯅ ꯋꯥꯟ ꯅꯥꯏꯠ ꯗꯦꯠ ꯆꯦꯟꯖ ꯂꯥꯏꯐꯁ ꯍꯥꯏꯔꯒ 3 May 2023 ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯊꯝꯃꯛꯈꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯕꯒꯤ ꯂꯥꯏꯟꯁꯤ ꯅꯠꯇꯕꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯀꯔꯤꯌꯔ ꯍꯥꯏꯇꯥꯔꯦꯀꯣ ꯀꯔꯤꯌꯔꯒꯤ ꯂꯥꯏꯟꯗꯗꯤ ꯑꯇꯣꯞꯄ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟꯒꯨꯝꯕꯗꯤ ꯂꯩ ꯏꯁꯥꯅ ꯉꯁꯥꯏꯗꯒꯤ ꯄꯟꯕꯤꯕ ꯃꯇꯝꯗ ꯂꯣ ꯇꯝꯃꯦ ꯍꯥꯏꯅꯁꯨ ꯄꯠꯄꯤꯔꯦꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯣꯒꯤ ꯂꯥꯏꯟꯁꯤꯗ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯀꯔꯤꯌꯔꯁꯦ ꯆꯠꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯑꯗꯨꯒ ꯁꯤꯅ ꯈꯤꯇꯪ ꯑꯏꯕꯒꯤ ꯔꯥꯏꯇꯔ ꯑꯣꯊꯔꯁꯤꯅ ꯁꯥꯏꯠ ꯑꯃꯈꯛꯇ ꯊꯝꯃꯀꯥꯟꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕꯒꯤ ꯄ꯭ꯂꯥꯟꯒꯗꯤ ꯂꯩꯕꯤꯕ꯭ꯔꯥ ꯑꯩꯒꯤ ꯄ꯭ꯂꯥꯟꯁꯦ ꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯆꯦꯀꯣ ꯑꯩꯒꯤ ꯄ꯭ꯂꯥꯟꯁꯦ ꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ I want to touch each and every corner ꯈꯨꯗꯤꯡꯃꯛ ꯇꯆ ꯇꯧꯕ ꯄꯥꯝꯃꯦꯕ ꯑꯩꯅꯀꯣ ꯃꯤ ꯑꯃꯃꯝꯒꯤ ꯋꯥꯈꯜ ꯑꯃꯃꯝꯗꯤ ꯂꯩꯅꯤꯀꯣ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯡꯒꯤ ꯋꯥꯈꯜ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯃꯝꯒꯤ ꯋꯥꯈꯜꯗꯤ ꯂꯩꯖꯩ ꯀꯔꯤ ꯋꯥꯈꯜꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯤ ꯑꯃꯃꯝꯒꯤ ꯑꯥꯏꯗꯤꯌꯥ ꯁꯤꯗꯩꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯁꯦ MBBS ꯊꯥꯔꯒ ꯗꯣꯛꯇꯔ ꯑꯣꯏꯗ ꯌꯥꯗꯦ ꯀꯣ ꯑꯩꯁꯦ UPSC ꯊꯥꯔꯒ ꯑꯩꯁꯦ IAS ꯑꯣꯏꯗ ꯌꯥꯗꯦ IPS ꯑꯣꯏꯗ ꯌꯥꯗꯦ ꯍꯥꯏꯗꯅ ꯋꯥꯈꯜ ꯑꯃꯃꯝ ꯁꯨꯃꯥꯏꯅ ꯃꯣꯇꯤꯚꯦꯁꯟ ꯑꯃꯃꯝ ꯃꯁꯥ ꯃꯁꯥꯒꯤ ꯇꯣꯉꯥꯟꯕ ꯑꯃꯃꯝ ꯂꯩꯖꯩꯗꯅꯀꯣ ꯅꯣ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯑꯣꯏꯗꯦ ꯑꯩꯗꯤ ꯏꯆ ꯑꯦꯟ ꯑꯦꯚ꯭ꯔꯤ ꯀꯣꯔꯅꯔꯁꯤ ꯇꯆ ꯇꯧꯅꯤꯡꯉꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ UPSC ꯑꯦꯄ꯭ꯂꯥꯏ ꯇꯧꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯦꯅꯤ ꯇꯥꯏꯃꯤꯡꯗ ꯑꯩ UPSCꯒꯤꯗꯃꯛꯇ ꯑꯩ ꯇꯌꯥꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯤ ꯑꯩ ꯀꯩꯅꯣ ꯇꯧꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯍꯣꯠꯅꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦꯀோ ꯑꯗꯨꯅ ꯑꯩꯁꯦ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯩꯒꯤ ꯃꯥꯃꯣꯁꯦ ꯀꯟꯁꯜꯇꯦꯟꯁꯤ ꯑꯣꯏꯅ ꯋꯛ ꯇꯧꯕꯅꯤ ꯃꯥꯁꯦ ꯃꯔꯨꯑꯣꯏꯅ ꯀꯣꯂꯦꯖꯀꯤ ꯀꯔꯤꯒꯤ ꯋꯛ ꯇꯧꯋꯦ ꯃꯥꯁꯤꯀꯣ ꯑꯩꯒꯤ ꯃꯥꯃꯣꯁꯦ ꯑꯗꯨꯅ ꯑꯩꯅ 11 12ꯀꯤ ꯇꯥꯏꯃꯤꯡꯁꯤꯗꯒꯤ ꯍꯧꯅ ꯃꯥꯃꯣꯁꯤꯗꯒꯤ ꯑꯦꯗꯃꯥꯏꯌꯔ ꯇꯧꯕꯅꯤꯅ ꯑꯩꯁꯦ ꯀꯦꯔꯤꯌꯔ ꯀꯥꯎꯟꯁꯤꯂꯔ ꯑꯣꯏꯅ ꯑꯩꯁꯦ ꯑꯗꯨꯝ ꯂꯥꯛꯈ꯭ꯔꯦꯕ ꯃꯁꯥꯒꯤ ꯏꯁꯇꯨꯗꯦꯟꯁꯤꯡꯗ ꯀꯥꯎꯟꯁꯤꯂꯤꯡ ꯄꯤꯕꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯤꯡꯁꯤꯗ ꯑꯗꯨꯝ ꯍꯩꯅꯕꯤ ꯑꯣꯏꯅ ꯂꯥꯛꯈ꯭ꯔꯦꯕꯀꯣ ꯑꯗꯩꯗ ꯍꯩꯅꯕꯤ ꯑꯣꯏꯅ ꯂꯥꯛꯈꯤꯕꯅꯤna ꯑꯩꯅ ꯀꯥꯎꯟꯁꯤꯂꯤꯡ ꯄꯤꯕꯁꯦ ꯑꯗꯨꯝ 12 ꯂꯣꯏꯔꯛꯄꯒ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯛꯄꯒꯤ ꯇꯥꯏꯃꯤꯡꯁꯤꯗꯩꯁꯤꯗ ꯑꯩꯒꯤ ꯂꯥꯏꯔꯤꯛꯁꯤꯒꯁꯨ ꯆꯥꯟꯅꯅ ꯑꯗꯨꯝ ꯑꯩꯁꯦ ꯀꯦꯔꯤꯌꯔ ꯀꯥꯎꯟꯁꯤꯂꯔ ꯑꯃ ꯑꯣꯏꯅꯁꯨ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯋꯛ ꯇꯧꯊꯅꯤꯡꯉꯤ ꯍꯧꯖꯤꯛꯁꯦ ꯏꯁꯥꯅꯀꯣ ꯑꯗꯨꯒ ꯂꯣ ꯇꯝꯖꯔꯤꯁꯤꯁꯨ ꯂꯣꯁꯤ ꯂꯣꯏꯔꯛꯄꯒ ꯍꯦꯛꯇ ꯂꯣꯌꯔ ꯑꯣꯏꯔꯗ꯭ꯔꯥ ꯍꯥꯏꯕꯃꯛꯁꯨ ꯑꯩ ꯑꯗꯨꯃꯛꯁꯨ ꯅꯠꯇꯦ ꯑꯩ ꯂꯣꯁꯤ ꯂꯣꯏꯔꯛꯑꯀꯥꯟꯗ ꯍꯦꯛꯇ ꯑꯦꯗꯚꯣꯀꯦꯠ ꯑꯣꯏꯔꯒ ꯑꯩ ꯍꯦꯛꯇ ꯀꯣꯔꯠꯇ ꯆꯠꯂꯒ ꯀꯩꯅꯣ ꯇꯧꯔꯗ꯭ꯔꯥ ꯍꯥꯏꯕꯃꯛꯁꯨ ꯑꯗꯨꯃꯛꯁꯨ ꯅꯠꯇꯦ ꯑꯩ ꯏꯆ ꯑꯦꯟ ꯑꯦꯚ꯭ꯔꯤ ꯀꯣꯔꯅꯔꯁꯦ ꯑꯩ ꯇꯆ ꯇꯧꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯣꯊꯔ ꯑꯣꯏꯖꯔꯤꯁꯦ ꯑꯩ ꯑꯣꯊꯔ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯑꯁꯥ ꯁꯨꯡꯂꯩ ꯂꯩꯖꯗꯦ ꯑꯩ ꯏꯆ ꯑꯦꯟ ꯑꯦꯚ꯭ꯔꯤ ꯀꯣꯔꯅꯔ ꯇꯆ ꯇꯧꯅꯤꯡꯕꯒꯤꯗꯃꯛꯇ ꯑꯩ ꯑꯣꯊꯔ ꯑꯃ ꯑꯣꯏꯅ ꯇꯆ ꯇꯧꯔꯛꯄꯅꯦꯕꯀꯣ ꯑꯗꯨꯒ ꯁꯦꯡꯅ ꯑꯩ ꯒꯚꯔꯟꯃꯦꯟ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯃ ꯑꯣꯏꯅꯤꯡꯕ꯭ꯔꯥ ꯍꯥꯏꯇꯥꯔꯒꯗꯤ ꯅꯣ ꯑꯩ ꯒꯚꯔꯟꯃꯦꯟ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯃ ꯑꯣꯏꯅꯤꯡꯗꯦ ꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯔꯝꯁꯨ ꯑꯩ ꯍꯥꯏꯖꯒꯦꯁꯦ ꯑꯗꯀꯣ ꯃꯔꯝꯁꯦ ꯀꯩꯅꯣ ꯍꯥꯏꯇꯥꯔꯗꯤ ꯑꯩꯒꯤ ꯑꯦꯜꯗꯔꯁꯤꯡ ꯑꯩꯒꯤ ꯃꯊꯛ ꯊꯣꯡꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯎꯔꯦꯕꯀꯣ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯒꯅ ꯄꯥꯉꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤꯁꯤꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯗꯅ ꯆꯣꯡꯊꯣꯔꯛꯑꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯈꯣꯏꯁꯤꯡꯁꯦ ꯊꯕꯛ ꯇꯧꯔꯅꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯔꯅꯤ ꯍꯥꯏꯅ ꯆꯣꯡꯊꯣꯔꯛꯑꯝꯃ ꯀꯥꯟꯗ ꯃꯈꯣꯏꯁꯦ ꯆꯣꯡꯊꯣꯔꯛꯑꯦ ꯊꯕꯛ ꯈꯔ ꯇꯧꯕ ꯍꯧꯔꯛꯑꯦ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯕ ꯍꯧꯔꯛꯑꯦ ꯀꯣ ꯃꯁꯛ ꯈꯪꯕ ꯍꯧꯔꯛꯑꯀꯥꯟꯁꯤꯗꯩꯁꯤꯗ ꯒꯚꯔꯟꯃꯦꯟꯠꯒꯤ ꯊꯕꯛ ꯑꯃ ꯐꯪꯕꯒ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯦꯒꯦꯟꯁꯇ ꯋꯥ ꯉꯥꯡꯕ ꯌꯥꯗꯕꯅꯤꯅ ꯇꯨꯃꯤꯟꯅ ꯂꯩꯁꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯄꯦꯟꯗꯕ ꯑꯃ ꯑꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯑꯦꯜꯗꯔꯁꯤꯡ ꯃꯊꯛ ꯊꯪꯕꯁꯤꯡꯁꯤꯗꯤ ꯑꯩꯅ ꯑꯦꯗꯃꯥꯏꯌꯔ ꯇꯧꯔꯝꯕ ꯃꯤꯁꯤꯡꯁꯤꯅ ꯁꯨꯃꯥꯏꯅ ꯑꯣꯏꯈꯤꯕꯅꯤꯅ ꯑꯩꯅ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯦꯛꯇꯔꯁꯤꯗꯤ ꯁꯨꯡꯆꯪ ꯆꯪꯉꯣꯏ ꯍꯥꯏꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯖꯩꯌꯦꯕ ꯑꯩꯅ ꯉꯝꯃꯤ ꯃꯇꯤꯛ ꯑꯩꯅ ꯐꯥꯔꯝ ꯇꯧꯔꯒ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯏꯁꯥ ꯏꯊꯟꯗ ꯄꯣꯜꯇ꯭ꯔꯤ ꯐꯥꯔꯃꯤꯡ ꯏꯚꯟ ꯑꯣꯏꯔꯒꯁꯨ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯏꯁꯥ ꯏꯊꯟꯗ ꯑꯩ ꯚꯦꯖꯤꯇꯦꯕꯜ ꯐꯥꯔꯃꯤꯡ ꯇꯧꯔꯒ ꯑꯣꯏꯔꯁꯨ ꯑꯩ ꯍꯤꯡꯒꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩ ꯒꯚꯔꯟꯃꯦꯟꯠ ꯁꯦꯛꯇꯔꯗ ꯋꯛꯇꯤ ꯇꯧꯔꯣꯏ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯊꯕꯛꯇꯤ ꯇꯧꯒꯅꯤ ꯑꯗꯨꯒ ꯒꯚꯔꯟꯃꯦꯟꯠ ꯁꯦꯛꯇꯔꯗꯗꯤ ꯑꯩ ꯋꯛ ꯇꯧꯔꯣꯏ ꯍꯥꯏꯅ ꯈꯟꯈ꯭ꯔꯦꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯃꯃꯥꯡ ꯊꯥꯅ ꯆꯠꯈꯤꯕꯁꯤꯡꯁꯤꯗꯒꯤ ꯑꯩꯅ ꯄꯔꯥꯗ ꯇꯝꯖꯕꯅꯤꯀꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯇꯥꯔꯗꯤ ꯃꯈꯣꯏꯅ ꯍꯥꯟꯅ ꯄꯥꯉꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯃꯒꯤ ꯊꯕꯛ ꯇꯧꯒꯅꯤ ꯍꯥꯏꯗꯅ ꯃꯈꯣꯏꯁꯤ ꯆꯣꯡꯊꯣꯔꯛꯑꯝꯃꯕꯅꯦꯕ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯁꯤꯃꯒꯤ ꯊꯕꯛ ꯇꯧꯒꯅꯤ ꯍꯥꯏꯗꯅ ꯆꯣꯡꯊꯣꯔꯛꯑꯝꯃꯕꯅꯦꯕ ꯆꯣꯡꯊꯣꯔꯛꯑꯝꯃꯒ ꯒꯚꯔꯟꯃꯦꯟꯠꯒꯤ ꯍꯦꯛ ꯊꯕꯛ ꯑꯃ ꯐꯪꯕꯒ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯦꯂꯔꯤ ꯑꯃ ꯍꯦꯛ ꯑꯦꯟꯖꯣꯏ ꯇꯧꯈꯤꯕꯒ ꯈꯨꯗꯤꯡꯃꯛꯁꯦ ꯇꯨꯡꯑꯣꯏꯅꯔꯒ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅꯃꯛ ꯀꯥꯎꯊꯣꯛꯈ꯭ꯔꯒ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅ ꯇꯥꯁꯟ ꯎꯁꯟꯅꯗꯅ ꯇꯨꯃꯤꯟꯅ ꯂꯩꯁꯟꯈ꯭ꯔꯒ
government-gi makhada aidi wa ngang ba yadre haidana dum tumina laikhiba yawreba ko ai ujareba sengna ming panba pandaba naidana ko aduna sigumba singsi mayam sigi influence tagi ai government-gi thabuk tawning bra haragadi no ai hoji phawda government-gi thabuk tawning de ai gi whole family sida kan ama phawba government-gi thabuk su tawde ai gi family ai gi mother-gi family da lariba side se ai gi mamodagi horaga loina masa masa mathon masa matunda marom tom lepsa bang hakta oigadini government employee am honate hoi self employee ngata oigadini sumai ꯑꯗꯨꯕꯨ oigadini ꯁꯤꯒꯤ ꯋꯥꯔꯤꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯂꯩꯔꯝꯕ hoi ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔꯁꯤꯡ yes yes ꯍꯥꯏꯇꯥꯔꯦꯀꯣ yes ꯑꯗꯨꯒꯨꯝꯕ hoi ꯃꯌꯥꯝꯗꯨꯅ ꯇꯧꯔꯝꯕꯁꯤꯡꯗꯨ ꯎꯔꯀꯥꯟꯗ ꯏꯁꯥꯗ ꯑꯩꯈꯣꯏꯒꯤ ꯄꯥꯝꯗꯕꯒꯤ hoi hoi ꯏꯊꯤꯜ hoi ꯐꯥꯎꯔꯛꯄꯗꯨꯅ ꯑꯣꯏꯗꯣꯏꯅꯦꯕꯀꯣ hoi 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 ꯑꯗꯨꯕꯨ ꯑꯩꯅ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯕꯁꯦ ꯏꯁꯥꯃꯛꯅ ꯍꯧꯖꯤꯛ ꯐꯣꯡꯕꯤꯔꯤꯕ ꯄꯕ꯭ꯂꯤꯁ ꯇꯧꯕꯤꯔꯤꯕ ꯂꯥꯏꯔꯤꯛ ꯍꯥꯏꯇꯥꯔꯦꯀꯣ ꯐꯣꯡꯕꯤꯔꯤꯕ ꯂꯥꯏꯔꯤꯛꯁꯦ ꯃꯤꯌꯥꯝꯁꯤꯡꯅ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯀꯔꯤꯒꯤꯗꯃꯛꯇ ꯄꯥꯅꯤꯡꯗꯣꯏꯅꯣ ꯄꯥꯒꯦ ꯈꯟꯗꯣꯏꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯁꯦ ꯈꯤꯇꯪ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯌꯨꯅꯦ kari maram gino haibase mi se makhan ji tongan tongan liko se ko aina khaliba wakhan ji ga mi ama ga wakhan ji manade aina sumena khaliba wakhan ji ga mi ama na khaliba wakhan ji ga manawo wa yaba nate haiba tare ko seng hara kanda ko aina khaliba aina tawriba thabok se aina summe hena tawjari ne ba mi ama na tawriba thabok se mana summe hena tawjari ne ba Okay. adula blame tong na ba yaba nate ba masida sida ko mana tawri su magi perspective ta chumjari ne ba aina tawri su ai perspective ta aina tawri se aina chumjari ne ba aduna blame tong na ba yaba nate aina izari ba larik se ai perspective ta aina iriba larik se humanity gi message serve tawgani haidana ijabane ba aduna pagadariba pabiriba mi khudimak si dai da aina expect tawhanjaring se kaino haiba matamda humanity gi message sama serve tawra humanity gi message sama serve tawra haina pabiyo haina aina expect tawhanninge haitare ko larik se sumaina pabi matamda aina larik se pablo ra matamda community amada nungai taw thamamagasu nungai tabado mangkhigani haidana asa thambiyo kaino haitare larisina manghanabagi pambai ama aina manghanaba hotna jabagi unity apunbagi unity ama sagatnabo hotnari ne haitare ko larisina hotna jari ne ba aina hotna jari se larisina community amaga community amaga nusina daba nadragana atopa kari hagani color amaga nusina daba haitare ko masi kudimak si tongan nakana maron thamkhraga unity ama oina humanity ama oina akhoi kudimak si human ni akhoi kudimak nusina na leminagadawni haibase masigi larisina message pina bu hona jabuduni maru oina hona jaise ko aduna sing haitaraga akhoi human akhoi na divide tawthokpane akhoi isa se akhoi isa se maitai ni aina pangal ne nangna muslim ni nangna hindu ni nangna naga ni nangna aduni kuki ni nangna aduni haidana akhoi isa na divide tawthokpane mapungna sema ko matamdri akhoi si human ne ba agi khusi lendat pataraga di red blood thorkane chegi sunit pataraga di red blood thorkane heng si pataraga su adum chap marana siminaga ne ba ko si heng lekida pataraga su chap mane akhoi dumukti chap mane akhoi na khaidok jari se akhoi isa gi akhoi gi mentality de leire akhoi isa na akhoi isa se khaidok jabani akhoi isa se akhoi isa na religion basis ta caste basis ta color basis ta akhoi isa na khaidok jabani haitar aduna masi kudimak se tungoinaraga humanity gi message ama pina bu khona bani larisina maru ena pijari se larise maitei khaktana pagadabra hairagadi no nate kuki khaktana pagadabra hairagadi no nate pangal khaktana pagadabra hairagadi no nate human mi khudimakna pabada yagadawba larik oigadini ko kukina paba matamda masi maitei da bias torga maitei gi rom thangba side banda one sided oiraga iba larik ira haragadi no nate ai one sided ki oiba mi nate sengna side ai hajariba wasida su khangbiramani ko pangal rom gi one sided ta ibra haragasu no nate kuki rom gi one sided ta ibra haragasu no nate but humanity ki side tagi ne ana izara iba larik se ko aduna maru ena larik se pabi matamda larik se pawa matamda expect tawda se humanity si khatang message ma khatang khyap tawjari mi habdo khatang ne ana hajaningi ꯍꯥꯏꯔꯤꯕ ꯄꯤꯅꯤꯡꯉꯤꯕ ꯃꯦꯁꯦꯖꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯚꯦꯁꯅ ꯏꯕꯤꯔꯤꯕ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛꯁꯦ ꯄꯥꯔꯀꯥꯟꯗꯁꯨ ꯃꯁꯤꯒꯤ ꯅꯨꯡꯗ ꯆꯦꯜꯂꯤꯕ ꯏꯆꯦꯜꯁꯤꯅ ꯀꯔꯤꯅꯣ ꯐꯣꯡꯗꯣꯛꯅꯤꯡꯉꯤꯕꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕ ꯉꯝꯗꯣꯔꯤꯕꯅꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯅ ꯄ꯭ꯔꯚꯦꯁꯇ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯑꯏꯕꯒꯤ ꯂꯝꯁꯤꯗꯗꯤ ꯅꯧꯔꯤꯕ ꯕꯤꯒꯤꯅꯔ ꯑꯃꯈꯛꯅꯤꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯍꯥ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯌꯪ ꯑꯦꯖ ꯑꯏꯕꯒꯤ ꯂꯥꯏꯟꯗ ꯆꯪꯅꯤꯡꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯗꯣꯏꯅꯤꯀꯣ ꯁꯤꯒꯤ ꯃꯔꯝꯗ ꯏꯁꯥꯃꯛꯅ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯏꯔꯛꯄ ꯃꯇꯝꯗ ꯊꯦꯡꯅꯕꯤꯔꯛꯄ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯅꯧꯅ ꯑꯏꯕꯒꯤ ꯂꯝꯕꯤꯗ ꯆꯪꯅꯤꯡꯕꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯑꯦꯗꯚꯥꯏꯁꯀꯨꯝꯕ ꯑꯩꯈꯣꯏ ꯅꯠꯇ꯭ꯔꯒꯅ ꯈꯤꯇꯪ ꯃꯦꯁꯦꯖ ꯍꯥꯏꯒꯗ꯭ꯔꯥ ꯈꯤꯇꯪ ꯀꯩ ꯄꯤꯕꯤꯅꯤꯡꯕ advice ꯃꯛꯇꯤ ꯍꯥꯏꯔꯣꯏ ꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯗꯤ ꯑꯩ ꯌꯥꯝ ꯊꯤꯅ ꯅꯧꯔꯤꯀꯣ ꯑꯩ ꯉꯁꯤꯒꯤ ꯁꯦꯁꯟꯁꯤ ꯃꯁꯤꯁꯨ ꯑꯩ ꯄꯔꯐꯦꯛ ꯑꯣꯏꯕ ꯇꯥꯏꯃꯤꯡꯔ ꯍꯥꯏꯔꯒꯗꯤ ꯑꯩ ꯁꯦꯡꯅ ꯑꯩ ꯁꯔꯦꯟꯗꯔ ꯇꯧꯖꯒꯦ ꯑꯦꯄꯣꯂꯣꯖꯥꯏꯁ ꯇꯧꯖꯒꯦ ꯑꯩ ꯅꯠꯇꯦ ꯀꯩꯒꯤꯅꯣꯗꯤ ꯑꯥꯏ ꯑꯦꯝ ꯖꯁ ꯑ ꯕꯤꯒꯤꯅꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯗꯤ ꯕꯤꯒꯤꯅꯤꯡꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯍꯧꯔꯛꯄꯇ ꯉꯥꯏꯔꯤ ꯀꯣ
recognition ama phangba gi che khoina khangbirak pagi damak ta media na je khogi media khoina media na la ga tobi bani interview se ko adugana aina yam chawthok chaba feel tawbra haraga di no ai chawthok chaba feel tawjade kai no hai taraga di ai di beginning am oiga duini ai di beginner ni ko aduna aina haijaga duisi advice ne haina lobi gano just ai gi journey sidagi suggestion ne haina lobi ko suggestion ne haina lobi kari humba apamba tawning ba ma leiba taraga di ko leptana tawgi haibagi wakhanama leptana tawge leptana chathage leptana ai kana gumba magi mi atopa magi wa tadana ai leptana dum chathage haibagi wakhanama dum lebiyo ko ada mi khudi mi amaga wakhan tongan le mi amaga wakhan je manade adana mi amana aina khali wakhan se mi amage perspective da lalamba ya chumamba ya aduna mi amana harko matamda aina khali wakhan je chumna khalamaga mi amagi negativity ma la harko matamda hekta salawna kai khradi aina khalami ba sadu mang khradi aduna mingonda haidok pali thopagi muhutta aina tawningi ba thabukto mapung phana hana tawthor akanda mapung phara kanda mayam mamangda puthoro mayam mamangda uthoro ko aina haijaning mudi sengna ai youngster singdani aina haijari se sengna ko ai elder singna de angondagi hena khangbu oiga duini ai makha thaba singdani aina suggestion oina pijari se ko aduna hotnaning boy targa di hotna lepi gano ai ngasai di haijakhiba mayam do aina aingonda ibagi apamba ma phawbagi aina A4 size paper leiraga sumain tawi si tawi haina haijakhiba mayam do ko aduna sumaina aingonda ai apamba ma leibagi damakta aina hojik sumaina kajarak paneba adumena apamba ma thamoi da hapchan biu haitare ko aduna elder singna hairek pa sing sidai sida tasan di tasallo aduga lawson biya ba lawson biu yadaba sing lawson bigano aduga isagi oiba isagi mentality isagi oiba isagi wakhanda gi oiba tongan ba wakhana mu thokna ba hotna minase hana ari ba leirami ba chana bi singse si sing sidai sida sum makhata na sum follow tawbagi muhutta anauba chana bi ma anauba era ma anauba generation ma akhoigi generation sing sidagi haitare yamna fajaba ko hana leiramba chana bi sing sidai yam fajada ba haibana chadaba ko masidai sida tawdrasu yaba leiri ba ko masidai sida indrasu yaba kharasu leiri ba onna taina ba haitare ko masidai sida thajaba yadaba masigum basi kharasu leiri ba masin taba anauba generation sing sidai sida anauba masa masagi mentality da masa masagi wakhanna puthor aga anauba adugumba masa masagi oiba thabuk khara tawrakna ba adana ai influence pininge aduga as an elder mo oina aina ngasi haijaningi se example mati khatang se ai se as a career counselor mo oina dum oijana aina dum mafam khudima ki chala counseling pi de yawo mati mo oigadini ko ai example oina set mati khatang lijage ko yam sangna matam sulaujar rohe ko example oina mati khatang lijage elder amana haiba matamda junior amana taga duisi kari maram gino haiba matam si haiba sigi matang sidida wari mati khatang lijage ko aina thengnajar pa haitare ai duga aina school college sing sidai chatlaga career counseling chapa matam sidai sidasu aina dum counseling da su dum yawo pot ni masise aduga mayam da su dum charakna paksana yohaning ba haitare science ki tamda metamorphosis hena tamam lei ko jena su dum khangbiram ni ko khoi tetpul dagi karmaina frog olakpano haibasi tamse ko andagi caterpillar larva dagi kamana caterpillar olakpano caterpillar dagi kamana mu butterfly olakpano haibagi tamse metamorphosis haiba tamse oigadoine ba ko masigi tamse akoina example on a life ta akoina example oina set tawba yai haitare ko hadi moral life oina moral story oina change tawthokpa yai ba karamaina no har kanda larva ama haise larva sina leigadoisi manung sida leigadoisi four corner ki manung da neba larva amana leigadoisi four corner ma ki manung da neba yamna pikna neba se leigadoisi ahan ma gi first form se larva amana leigadoisi adugi matang da caterpillar haina lakadoine ba caterpillar ma gi size una ma da neba mana leigadoisi lip ama da neba mana leigadoisi ko aduga caterpillar sidagi amuka chawthor akanda butterfly amuka olakadoine ba butterfly si olakanda mana amuka pairakadoine ba adui taragadi aina haining idi karino hai matamda ai di already tholaga butterfly as a butterfly ama oina paiba hore haitare ai sase paijarapa hore duna elder amana nakhoi de advice pirak tara de elder do butterfly oibage nakhoi de advice pirak paneba nakhoi di caterpillar oiba stage neba nakhoi gi stage to di caterpillar gi stage nakhoi na uri basidi only the lips to neba lips ki surrounding boundary do neba lips se kyam pa I chawi have du khaktang neba caterpillar amana uri sidi caterpillar na to na uram duise aina lei infam ji yam chawi asang ma hatani cinema na uram gaduise ko ai man uram gaduise asang ma hatani aina leiba ai world se asang ma hatani cinema na khalang gaduise adubu mana once butterfly ola pakanda di mana khanganeba aina leiramisdi yam pi amme yam chawba chawba world ma leirame garden phajabana karom da lei rose phajabana karom da lei green phajaba tulips na karom da yellow phajaba tulips na karom da lei haibana chingbase butterfly am ola kana khanga ka dobane ba aduna as an elder amana pirak pa advice hoi taraga di
ꯂꯧꯁꯟꯒꯗꯧꯕꯅꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯨꯒ ꯌꯥꯕ ꯌꯥꯗꯕꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯇꯥꯁꯟꯕꯒꯤ ꯍꯩꯅꯕꯤ ꯑꯃ ꯂꯩꯒꯗꯧꯕꯅꯤ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯅꯍꯥꯁꯤꯡꯗ ꯌꯪꯁꯇꯔꯁꯤꯡꯗ ꯄꯤꯅꯤꯡꯉꯤꯕ ꯑꯦꯗꯚꯥꯏꯁꯁꯦꯀꯣ ꯇꯥꯁꯟꯕ ꯍꯩꯔꯀꯥꯟꯗ ꯃꯌꯥꯝꯗ ꯍꯥꯏꯗꯣꯛꯄꯁꯨ ꯍꯩꯔꯛꯀꯅꯤꯀꯣ ꯇꯥꯁꯟꯕ ꯍꯩꯇ꯭ꯔꯤ ꯃꯈꯩ ꯍꯥꯏꯗꯣꯛꯄꯁꯨ ꯍꯩꯕ ꯋꯥꯠꯀꯅꯤ ꯍꯥꯏꯗꯅ ꯑꯩ ꯏꯁꯥꯅ ꯊꯥꯖꯕꯗꯨꯅꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦꯀꯣ ꯇꯥꯁꯟꯕ ꯍꯩꯔꯤꯈꯩ ꯍꯥꯏꯕ ꯍꯩꯒꯅꯤ ꯑꯗꯨꯅ ꯇꯥꯁꯟꯕ ꯍꯩꯁꯤ ꯑꯗꯨꯒ ꯑꯦꯜꯗꯔ ꯑꯃꯅ ꯑꯦꯗꯚꯥꯏꯁ ꯄꯤꯔꯛꯄ ꯇꯥꯔꯒꯗꯤ ꯑꯦꯗꯚꯥꯏꯁꯇꯨ ꯇꯥꯁꯟꯁꯤ ꯑꯗꯨꯒ ꯅꯈꯣꯏꯁꯤ ꯀꯦꯇꯔꯄꯤꯂꯔꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯀꯦꯇꯔꯄꯤꯂꯔꯒꯤ ꯁ꯭ꯇꯦꯖꯇꯅꯤ ꯂꯩꯔꯤꯁꯦ ꯕꯇꯔꯐ꯭ꯂꯥꯏꯒꯤ ꯁ꯭ꯇꯦꯖꯇ ꯂꯩꯔꯤꯕ ꯃꯤ ꯑꯃꯅ ꯑꯦꯗꯚꯥꯏꯁ ꯄꯤꯔꯛꯏꯅꯦ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯈꯟꯁꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯍꯥꯏꯅꯤꯡꯉꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯅ ꯄꯤꯕ ꯄꯥꯎꯇꯥꯛꯁꯤꯗꯤ ꯌꯦꯁ ꯂꯦꯝꯅ ꯃꯥꯡꯗꯦ ꯍꯥꯏꯅ ꯃꯥꯡꯗꯦ ꯍꯥꯏꯔꯤ ꯌꯦꯁ 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 ꯑꯗꯨꯕꯨ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏ ꯄ꯭ꯔꯚꯦꯁꯅ ꯏꯕꯤꯔꯤꯕ ꯂꯥꯏꯔꯤꯛꯁꯦ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯚꯤꯌꯨ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯩꯈꯣꯏ ꯇꯥꯕꯤꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯩꯅꯤꯡꯕ ꯅꯠꯇ꯭ꯔꯒꯅ ꯄꯥꯅꯤꯡꯕꯒꯤ ꯏꯊꯤꯜ ꯄꯣꯔꯛꯄꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯀꯔꯥꯏꯗꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯣꯀꯦ ꯐꯪꯒꯗꯒꯦ ꯍꯥꯏꯕꯁꯦ ꯌꯦꯁ ꯁꯤꯃꯁꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯌꯦꯁ ꯑꯩꯁꯦ ꯐꯥꯔꯁ ꯁꯤꯁꯨ ꯑꯩꯒꯤ ꯍꯥꯔꯗ ꯋꯥꯔꯛ ꯏꯁꯇ꯭ꯔꯒꯜꯒꯤ ꯃꯔꯛꯇ ꯑꯃꯨꯛ ꯆꯟꯒꯗꯣꯏꯅꯤꯀꯣ ꯀꯔꯝꯍꯥꯏꯅ ꯍꯥꯏꯔꯀꯥꯟꯗ ꯑꯦꯃꯥꯖꯣꯟꯗ ꯑꯩꯁꯦ ꯑꯞꯂꯣꯗ ꯇꯧꯈꯠꯅꯕ ꯍꯣꯠꯅꯩꯌꯦꯕꯀꯣ ꯑꯦꯃꯥꯖꯣꯟꯗ ꯌꯣꯟꯅꯕ ꯍꯣꯠꯅꯩꯌꯦꯕ ꯑꯦꯃꯥꯖꯣꯟꯁꯤꯗ ꯑꯞꯂꯣꯗ ꯇꯧꯈꯠꯅꯕ ꯍꯣꯠꯅꯕꯁꯤꯗꯩꯁꯤꯗ ꯃꯥꯔꯖꯤꯅꯦꯂꯥꯏꯁ ꯇꯧꯕ ꯍꯥꯏꯗꯅ ꯂꯩꯌꯦꯕꯀꯣ ꯑꯦꯃꯥꯖꯣꯟꯒꯤ ꯕꯨꯛ ꯃꯈꯩꯁꯤꯡꯁꯦ ꯍꯦꯛꯇ ꯄꯪꯊꯥ ꯊꯥꯒꯠꯄ ꯌꯥꯗꯦꯕ ꯃꯥꯔꯖꯤꯟꯁꯦ ꯆꯨꯝꯅ ꯆꯨꯝꯅ ꯆꯠꯍꯟꯒꯗꯧꯕꯅꯦꯕ ꯈꯖꯤꯛꯇꯪ ꯈꯦꯠꯅꯕ ꯐꯥꯎ ꯌꯥꯗꯦꯕ ꯂꯥꯏꯟ ꯑꯃꯐꯥꯎ ꯆꯦꯟꯅꯕ ꯌꯥꯗꯦ ꯋꯥꯔꯗ ꯑꯃꯐꯥꯎ ꯁꯤꯡꯒꯜ ꯋꯥꯔꯗ ꯑꯃꯐꯥꯎ ꯆꯦꯟꯅꯕ ꯌꯥꯗꯦꯕ ꯃꯁꯤꯁꯦ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯑꯃ ꯂꯩ ꯃꯥꯒ ꯑꯩꯈꯣꯏꯕꯥꯅꯤꯁꯦ ꯑꯍꯤꯡꯁꯤꯗꯩꯁꯤꯗ ꯃꯥꯅ ꯃꯥꯔꯖꯤꯅꯥꯏꯁ ꯇꯧꯕꯁꯤꯗꯩꯗ ꯃꯥꯅ ꯑꯩꯒꯤ ꯃꯇꯦꯡ ꯇꯧꯕꯤꯀꯣ ꯃꯥꯒꯤ ꯃꯤꯡ ꯄꯟꯗꯕ ꯅꯥꯏꯗꯅꯀꯣ ꯂꯤꯂꯣꯡꯗꯒꯤꯅꯤ ꯃꯁꯥꯗꯤꯀꯣ ꯑꯗꯨꯅ ꯃꯥꯁꯨ ꯃꯇꯝꯗꯨꯗ ꯗꯦꯜꯂꯤꯗ ꯂꯩꯃꯤꯟꯅꯕ ꯇꯥꯏꯃꯤꯡ ꯑꯣꯏꯕ ꯑꯩꯒꯤ ꯄꯦꯔꯦꯠꯁꯤꯗꯩꯗꯀꯣ ꯃꯥꯅ ꯑꯗꯨꯅ ꯃꯥꯔꯖꯤꯅꯦꯂꯥꯏꯁ ꯇꯧꯕꯁꯤꯗꯩꯗꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯈꯤꯇꯪ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯦꯃꯥꯖꯣꯟꯒꯤ ꯁꯤꯗꯩꯁꯤꯗ ꯑꯞꯂꯣꯗ ꯇꯧꯈꯠꯀꯦꯅ ꯇꯧꯕ ꯃꯇꯝꯁꯤꯗꯩꯗ ꯑꯦꯃꯥꯖꯣꯟꯁꯤꯗꯩꯗꯅ ꯀꯔꯦꯟꯁꯤꯁꯦ ꯗꯣꯂꯔꯗ ꯊꯣꯛꯂꯛꯄ ꯍꯥꯏꯇꯥꯔꯦ ꯗꯣꯂꯔꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯟ ꯀꯔꯦꯟꯁꯤꯗ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯆꯩꯊꯦꯡ ꯋꯥꯔꯤꯕ ꯇꯟꯖꯥꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯂꯩꯕ ꯉꯝꯃꯣꯏꯗꯕ ꯑꯦꯐꯣꯔꯠ ꯇꯧꯕ ꯉꯝꯃꯣꯏꯗꯕ ꯑꯦꯃꯥꯎꯟ ꯑꯃ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯦꯃꯥꯖꯣꯟꯗꯅꯕꯨ ꯏꯕꯨꯛ ꯑꯣꯏꯅ ꯐꯪꯒꯅꯤ ꯏꯕꯨꯛ ꯍꯥꯏꯗꯤ ꯑꯣꯟꯂꯥꯏꯟꯗ ꯁꯨꯝ ꯄꯥꯕ ꯌꯥꯕ ꯑꯣꯏꯅ ꯀꯣ ꯑꯦꯃꯥꯖꯣꯟꯗꯅ ꯏꯕꯨꯛ ꯑꯣꯏꯅ ꯐꯪꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯦꯜꯐ ꯄꯕ꯭ꯂꯤꯁ ꯁ꯭ꯇꯣꯔ ꯑꯩꯈꯣꯏꯒꯤ pothi.com ꯍꯥꯏꯅ ꯂꯩꯀꯣ pothi.com ꯍꯥꯏꯅ ꯂꯩ ꯃꯗꯩꯗꯨꯗꯅ ꯑꯩꯈꯣꯏꯒꯤ ꯍꯥꯔꯗ ꯀꯣꯄꯤ ꯑꯩꯈꯣꯏ ꯐꯤꯖꯤꯀꯦꯜ ꯀꯣꯄꯤ ꯄꯥꯝꯃꯒꯅ ꯃꯗꯨꯗꯒꯤ ꯑꯗꯨꯝ ꯐꯪꯒꯅꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯒꯨꯒꯜ ꯇꯧꯕꯤꯌꯣ ꯒꯨꯒꯜꯗ ꯅꯝꯕꯤꯌꯣ ꯋꯥꯟ ꯅꯥꯏꯠ ꯗꯦ ꯆꯦꯟꯖ ꯂꯥꯏꯐꯁ ꯕꯥꯏ ꯄꯔꯕꯦꯁ ꯌꯨꯝꯈꯥꯏꯕꯝ ꯍꯥꯏꯗꯅ ꯒꯨꯒꯜꯗ ꯅꯝꯕꯤꯔꯣ ꯑꯗꯩꯗꯨꯗ ꯑꯣꯞꯁꯟ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯣꯛꯂꯛꯑꯅꯤ ꯀꯣ ꯀꯥꯏꯗ ꯐꯪꯒꯅꯤ ꯀꯗꯥꯏꯗ ꯍꯥꯏꯕꯁꯤꯗꯤ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯞꯁꯟ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯊꯣꯛꯂꯛꯑꯅꯤ ꯑꯣꯀꯦ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅꯁꯨ ꯄ꯭ꯔꯚꯦꯁꯅ ꯑꯩꯈꯣꯏꯒꯤ ꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯦ ꯋꯥꯟ ꯅꯥꯏꯠ ꯗ ꯆꯦꯟꯖ ꯂꯥꯏꯐ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯒꯨꯒꯜꯗ ꯁꯔꯁ ꯇꯧꯕꯤꯔꯀꯥꯟꯗ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯐꯪꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯄ꯭ꯔꯚꯦꯁ ꯃꯁꯥꯃꯛꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯁꯦ ꯄꯥꯔꯀꯥꯟꯗ ꯃꯁꯤꯗꯒꯤ ꯀꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯃꯦꯁꯦꯖ ꯄꯤꯅꯤꯡꯉꯤꯕꯅꯣ ꯍꯥꯏꯕꯁꯨ ꯃꯤꯌꯥꯝꯅ ꯈꯪꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ 2023ꯒꯤ 3 ꯃꯦꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯃꯅꯤꯄꯨꯔꯤ ꯀꯣꯟꯐ꯭ꯂꯤꯛꯁꯤꯗ ꯑꯩꯈꯣꯏ ꯊꯦꯡꯅꯔꯤꯕ ꯆꯩꯊꯦꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯋꯥꯔꯤ ꯃꯁꯤꯁꯨ ꯄꯥꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯐꯤꯗꯕꯦꯛꯁꯨ ꯄꯤꯕꯤꯔꯣ ꯍꯥꯏꯕ ꯋꯥꯐꯝꯁꯤꯁꯨ ꯊꯝꯖꯔꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ NME TVꯅ ꯁꯟꯗꯣꯛꯆꯕ ꯁ꯭ꯇ꯭ꯔꯦꯠ ꯇꯣꯛꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯣꯏꯁꯤꯟꯖꯔꯤ ꯃꯈꯥ ꯇꯥꯕ ꯑꯦꯄꯤꯁꯣꯗꯁꯤꯡꯒꯤꯗꯃꯛꯇ NME TVꯕꯨ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯔꯣ